ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯕ ꯏꯆꯥ ꯃꯥꯄꯜꯒꯤ ꯊꯋꯥꯏ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯕꯥꯇꯣꯜ ꯈꯨꯜ ꯑꯗꯨꯒꯤ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯆꯪꯈꯣꯟꯕ ꯅꯨꯄꯤꯅꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯃꯄꯥꯒ ꯃꯥꯒ ꯈꯛꯇ ꯂꯩꯖꯕꯅꯤ꯫ ꯅꯨꯄꯥ ꯉꯥꯛꯇ ꯄꯥꯟꯕ ꯌꯨꯝꯕꯥꯜ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯁꯤꯟꯗꯨꯅ ꯊꯕꯥꯇꯣꯟꯒ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯂꯨꯍꯣꯡꯕꯒꯤ ꯃꯌꯥꯝ ꯑꯗꯨ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯕꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯊꯕꯥꯇꯣꯟꯗ, "ꯅꯪꯒꯤ ꯃꯤꯡꯗꯨꯕꯨ ꯊꯕꯥꯇꯣꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ?" "ꯃꯥꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗꯁꯨ ꯑꯃꯨꯛꯇꯁꯨ ꯎꯅꯈꯤꯕꯒꯤ ꯇꯥꯟꯖꯥ ꯐꯪꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯅ ꯈꯪꯗꯗꯨꯅ ꯇꯧꯕꯅꯤ, ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ?" "ꯀꯩꯁꯨ ꯋꯥꯔꯧꯗꯦ ꯗꯗꯥ ꯅꯤꯡꯊꯦꯝ." ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯃꯃꯤꯡ ꯈꯪꯂꯝꯕꯗꯨꯗ ꯅꯣꯛꯇꯨꯅ, "ꯍꯩꯃꯥ, ꯅꯪꯗꯤ ꯑꯩꯒꯤ ꯃꯤꯡꯗꯤ ꯀꯅꯥꯅ ꯍꯥꯏꯗꯅ ꯈꯪꯂꯤꯕ?" "ꯏꯟꯗꯣꯝꯆꯥ ꯈꯣꯏꯅ ꯍꯥꯏꯕꯅꯤ." "ꯑꯣ, ꯑꯗꯣ ꯑꯩꯗꯤ ꯅꯪꯕꯨ ꯊꯕꯥ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯒꯦ." ꯊꯕꯥꯇꯣꯟ ꯍꯣꯏ ꯍꯥꯏꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯃꯥꯗꯤ ꯃꯌꯨꯝꯗ ꯂꯥꯛꯄꯅꯤ, ꯃꯗꯨꯒꯤ ꯃꯊꯛꯇ ꯅꯨꯄꯥꯅꯤ꯫ ꯐꯅ ꯏꯀꯥꯏ ꯍꯥꯏꯗꯨꯅꯁꯨ ꯅꯨꯄꯥ ꯅꯨꯄꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯟꯅꯗꯦ꯫ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛꯀꯁꯨ, "ꯅꯪꯕꯨ ꯅꯪꯒꯤ ꯈꯪꯅꯕꯒ ꯍꯥꯟꯅ ꯂꯩꯕ꯭ꯔꯣ?" ꯊꯕꯥꯇꯣꯟ ꯂꯩꯇꯦ ꯍꯥꯏꯅ ꯃꯉꯛ ꯑꯗꯨ ꯍꯥꯏ꯫ ꯅꯤꯡꯊꯦꯝ ꯊꯕꯥꯒꯤ ꯑꯉꯥꯡ ꯃꯥꯟꯕ ꯃꯇꯧ, ꯋꯥ ꯉꯥꯡꯗꯕ ꯃꯇꯧ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯅꯨꯡꯁꯤꯕ ꯑꯃꯨꯛꯁꯨ ꯐꯥꯎꯔꯛꯏ꯫ ꯅꯤꯡꯊꯦꯝ ꯇꯧꯒꯦ ꯌꯥꯎꯅ, "ꯅꯪ ꯑꯩꯕꯨ ꯍꯥꯟꯅ ꯎꯈ꯭ꯔꯕꯣ?" "ꯎꯈꯤꯗ꯭ꯔꯤ." "ꯑꯗꯨꯒ ꯀꯔꯤꯒꯤ ꯂꯨꯍꯣꯡꯕꯁꯨ ꯌꯥꯔꯛꯏꯕ?" ꯊꯕꯥꯇꯣꯟ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯌꯣꯛꯄꯅꯤ, ꯑꯗꯨꯅ ꯃꯥ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯗ ꯌꯥꯝꯅ ꯋꯥꯅ ꯂꯩꯖꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜꯅ ꯅꯤꯡꯊꯦꯝꯗ ꯄꯤꯕꯤꯕꯅꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯔꯝ ꯃꯣꯛꯄꯗ ꯍꯥꯏꯅꯔꯤꯕ ꯅꯨꯄꯥꯅꯤ꯫ ꯊꯕꯥꯇꯣꯟꯅ ꯇꯞꯅ, "ꯑꯩꯒꯤ ꯋꯥꯔꯤ ꯈꯪꯕꯤꯗ꯭ꯔꯤꯕ꯭ꯔꯥ?" ꯅꯤꯡꯊꯦꯝ ꯊꯕꯥꯇꯣꯟꯅ ꯋꯥꯅ ꯂꯩꯕ ꯃꯑꯣꯡ ꯑꯗꯨꯗ ꯁꯛ ꯎꯅꯗ꯭ꯔꯕꯁꯨ ꯋꯥꯔꯤꯗ ꯅꯨꯡꯁꯤꯕ ꯐꯥꯎꯗꯨꯅ ꯊꯕꯥꯇꯣꯟꯕꯨ ꯂꯧꯈꯤꯕꯅꯤ꯫ "ꯈꯪꯏ꯫ ꯑꯗꯨꯒꯤꯔꯥ?" "ꯍꯣꯏ." ꯊꯕꯥꯇꯣꯟ ꯍꯪꯂꯛꯂꯤꯕ ꯋꯥ ꯑꯗꯨꯗꯃꯛ ꯁꯨꯝ ꯈꯨꯝꯂꯛꯏ, ꯃꯈꯥ ꯇꯥꯕ ꯀꯩꯁꯨ ꯈꯨꯝꯗꯦ, ꯃꯥꯅꯁꯨ ꯍꯪꯗꯦ꯫ ꯅꯤꯡꯊꯦꯝ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪ ꯀꯝꯗꯧꯕ?" "ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ, ꯑꯗꯨꯅꯅꯤ." "ꯑꯦ, ꯀꯔꯝꯅ?" "ꯑꯩ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯝꯇꯒꯤ ꯃꯐꯝꯗ ꯂꯥꯟꯈꯤꯕ ꯂꯩꯇꯦ, ꯑꯗꯨꯅ ꯃꯄꯨ ꯃꯥꯅ ꯑꯩꯒꯤ ꯐꯠꯇꯕ ꯀꯩꯁꯨ ꯁꯤꯜꯂꯛꯑꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯟꯗꯣꯝꯆꯥ ꯈꯣꯏꯗꯤ ꯑꯩꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯅꯤ, ꯏꯃꯥꯊꯣꯟ ꯈꯣꯏꯒ ꯃꯥꯟꯅꯗꯕꯅꯤ." ꯃꯄꯣꯛ ꯑꯩꯒꯤ ꯃꯤꯔꯛ ꯇꯤꯟꯕ ꯐꯪꯖꯔꯛꯇ꯭ꯔꯕꯤ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯁꯥꯔꯩꯗ ꯏꯟꯗꯨꯅ ꯂꯥꯛꯂꯕꯤ ꯊꯕꯥꯇꯣꯟꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯦꯝꯕꯨ ꯇꯞꯅ ꯇꯞꯅ ꯁꯨꯝꯂꯤ꯫ ꯅꯤꯡꯊꯦꯝ ꯃꯥꯁꯨ ꯑꯆꯤꯛꯄꯗꯨꯗ ꯊꯕꯥꯇꯣꯟꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯄꯨꯝꯕ ꯆꯤꯡꯊꯣꯛꯇꯨꯅ ꯐꯣꯡꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ "ꯃꯤꯕꯨ ꯑꯗꯨꯛ ꯂꯥꯏꯅ ꯊꯥꯖꯕ ꯐꯕ꯭ꯔꯅꯦ?" "ꯀꯅꯥꯒꯨꯝꯕꯅ ꯐꯠꯇꯕ ꯍꯥꯟꯅ ꯈꯜꯂꯨ, ꯑꯗꯨꯒ ꯑꯐꯕꯅ ꯀꯣꯟꯅ ꯈꯜꯂꯣ ꯍꯥꯏꯅꯩ꯫ ꯑꯩꯗꯤ ꯑꯐꯕ ꯍꯥꯟꯅ ꯈꯟꯅꯤꯡꯏ꯫ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯣꯛꯂꯛꯂꯕ ꯏꯔꯥꯏꯕꯛꯀꯤꯅꯤ ꯍꯥꯏꯅ ꯈꯟꯒꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯂꯥꯏꯕꯛꯇ ꯇꯥꯏꯁꯟꯕꯁꯤꯕꯨ ꯌꯥꯕ꯭ꯔꯅꯦ? ꯑꯩꯗꯤ ꯃꯗꯨ ꯄꯥꯝꯗꯦ꯫ ꯂꯥꯏꯕꯛꯇꯁꯨ ꯇꯝꯂꯝꯂꯕꯅꯤ, ꯀꯅꯥꯅꯁꯨ ꯐꯅ ꯀꯟꯅ ꯆꯦꯟꯗꯨꯅꯁꯨ ꯈꯦꯠꯇꯣꯛꯄ ꯌꯥꯔꯣꯏ, ꯑꯗꯨꯝ ꯐꯪꯅꯤ." "ꯐꯔꯦ ꯐꯔꯦ, ꯑꯗꯣ ꯅꯪ ꯑꯩꯒꯤ ꯋꯥꯔꯤꯗꯤ ꯀꯌꯥꯝ ꯈꯪꯉꯦ?" "ꯈꯪꯗꯦ ꯌꯥꯝꯅꯗꯤ." "ꯑꯩ ꯂꯤꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯉꯁꯤꯗꯒꯤ ꯃꯄꯨ ꯃꯥꯅ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯌꯣ ꯍꯥꯏꯅ ꯇꯝꯂꯝꯂꯕꯅꯤ, ꯑꯗꯨꯅ ꯑꯩꯒꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯉꯥꯛꯇꯅꯤ." ꯅꯤꯡꯊꯦꯝ ꯃꯥꯁꯨ ꯃꯃꯥꯗꯧꯅ ꯀꯥꯏꯅꯕ, ꯃꯄꯥꯅ ꯃꯥꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯃꯥꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯄ, ꯅꯨꯄꯤ ꯌꯥꯎꯗꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯑꯋꯥꯕ, ꯃꯄꯥꯅ ꯅꯤꯡꯊꯦꯝꯕꯨ ꯊꯦꯝꯕꯗ, ꯇꯨꯝꯅꯅꯕ ꯍꯣꯠꯅꯕꯗ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯈꯤꯗꯕ, ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯗꯨꯕꯨ ꯃꯊꯪ ꯃꯊꯪ ꯂꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯕꯥꯇꯣꯟꯗꯤ ꯋꯥꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨ ꯃꯄꯨꯡ ꯐꯥꯅ ꯇꯥꯗꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯊꯕꯥꯇꯣꯟ ꯑꯁꯨꯝꯅ ꯃꯌꯨꯝꯗ ꯅꯣꯡꯃꯇ ꯇꯨꯝꯈꯤꯕ ꯅꯠꯇꯦ꯫ ꯃꯃꯥꯒꯤ ꯃꯤꯆꯩꯗ ꯅꯤꯡꯊꯦꯝ ꯊꯕꯥꯇꯣꯟꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯄꯥꯏꯗꯨꯅ, "ꯊꯕꯥ, ꯊꯕꯥ, ꯍꯩꯃꯥ, ꯇꯨꯝꯊꯈ꯭ꯔ ꯃꯥꯜꯂꯦꯅꯦ." ꯊꯕꯥꯇꯣꯟꯒꯤ ꯆꯍꯤ ꯀꯌꯥ ꯑꯃ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯕ ꯆꯝꯖꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯤꯡꯊꯦꯝ ꯑꯃꯨꯛꯇꯪ ꯃꯃꯤꯠ ꯄꯦꯟꯅ ꯌꯦꯡꯖꯩ꯫ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯈꯤꯗ꯭ꯔꯤ꯫ ꯅꯤꯡꯊꯦꯝ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯕꯥꯇꯣꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯑꯗꯨ ꯌꯦꯡꯂꯛꯏ꯫ ꯑꯍꯤꯡ ꯑꯗꯨꯃ ꯊꯕꯥꯇꯣꯟ ꯌꯥꯝꯅ ꯅꯤꯡꯉꯥꯏꯗꯅ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯗ ꯑꯅꯧꯕ ꯑꯁꯥ ꯑꯃꯒ ꯇꯨꯝꯂꯤ꯫
ꯅꯤꯡꯊꯦꯝꯁꯨ ꯑꯗꯨꯝ ꯃꯉꯥꯏ꯫ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯀꯧꯖꯦꯡ ꯍꯔꯥꯎ ꯃꯌꯥꯝꯅ ꯑꯅꯤ ꯑꯗꯨꯕꯨ ꯅꯥꯎꯁꯨꯝ ꯑꯣꯏꯔꯤ꯫ ꯊꯕꯥꯇꯣꯟ ꯅꯤꯡꯊꯦꯝꯒꯤ ꯁꯥꯒꯩ ꯑꯁꯤꯗ ꯃꯧ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯛꯏ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯥꯇꯣꯟ ꯑꯍꯥꯟꯕ ꯃꯆꯥ ꯎꯖꯒꯗꯧꯔꯤ꯫ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯀꯨꯕꯣꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯕꯥꯇꯣꯟ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ꯫ ꯃꯀꯨꯕꯣꯛ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯑꯆꯧꯕ ꯉꯥ ꯑꯃ ꯄꯨꯔꯛꯇꯨꯅ "ꯁꯦ ꯉꯁꯤꯗꯤ ꯉꯥꯁꯦ ꯍꯥꯎꯅ ꯊꯣꯡ꯫ ꯏꯃꯧꯁꯦ ꯈꯔ ꯂꯩꯔꯕꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕꯁꯨ ꯆꯥꯕ ꯌꯥꯔꯣꯏ꯫ ꯍꯥꯏ, ꯅꯤꯡꯊꯦꯝꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ?" ꯃꯈꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯊꯣꯛꯈꯤ꯫ ꯅꯤꯡꯊꯦꯝꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯁꯝꯕꯜ ꯀꯟꯅ ꯊꯦꯡꯅꯅꯕ ꯂꯥꯛꯅꯔꯤ꯫ ꯃꯄꯥꯅ "ꯍꯥꯏ, ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯤꯅꯦ ꯅꯪꯒꯤꯗꯨꯕꯣ? ꯏꯄꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯔꯗ꯭ꯔꯣ?" "ꯌꯥꯔꯅꯤꯗ ꯄꯥꯕ." "ꯐꯔꯦ, ꯑꯗꯨꯗꯤ ꯏꯄꯥꯅꯅꯦ ꯉꯥ ꯑꯃ ꯂꯩꯔꯛꯄꯅꯤ, ꯑꯗꯨ ꯁꯦꯝꯕꯤꯔꯨꯔꯣ ꯆꯠꯂꯣ꯫ ꯑꯋꯥꯠꯄꯁꯤꯅꯅꯦ ꯀꯣꯟꯅ ꯇꯧꯔꯣ." ꯅꯤꯡꯊꯦꯝ ꯃꯄꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ "ꯀꯗꯥꯏ ꯉꯥꯗꯤ?" "ꯁꯤꯗ ꯂꯩꯔꯤ." "ꯑꯁ ꯆꯥꯎꯏꯍꯦ ꯉꯥꯁꯤꯗꯤ, ꯍꯥꯎꯅ ꯊꯣꯡꯉꯨꯀꯣ." "ꯄꯥꯕꯅꯅꯦ ꯈꯔ ꯂꯩꯔꯒ ꯑꯩ ꯆꯥꯕ ꯐꯪꯉꯔꯣꯏ ꯑꯗꯨꯒꯤ ꯂꯩꯔꯛꯏꯅꯤ." ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯃꯃꯧꯕꯨꯗꯤ ꯂꯨꯅ ꯇꯧꯖꯈ꯭ꯔꯕ꯫ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤꯅꯅ ꯂꯩꯖꯔꯛꯏ꯫ ꯊꯕꯥꯇꯣꯟ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯦ ꯍꯥꯏꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯃꯩꯅꯤꯡ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕ ꯊꯕꯥꯇꯣꯟꯒꯤ ꯆꯥꯛ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯒ "ꯆꯥꯛꯁꯦ ꯁꯥꯔꯤꯉꯩꯗ ꯆꯥꯍꯧꯔꯣ. ꯅꯪ ꯂꯣꯏꯔꯒ ꯄꯥꯕꯒ ꯑꯩꯒ ꯑꯃꯨꯛ ꯆꯥꯔꯒꯦ. ꯀꯗꯥꯏ ꯑꯉꯥꯡꯗꯣ ꯑꯩ ꯂꯧꯕꯤꯔꯒꯦ." ꯅꯤꯡꯊꯦꯝ ꯃꯆꯥ ꯑꯗꯨꯕꯨ ꯄꯝꯗꯨꯅ "ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯃꯄꯥ ꯑꯩ ꯂꯧꯗꯅ ꯏꯄꯥꯜꯗꯤ ꯆꯥꯎꯅ ꯇꯧꯕ ꯇꯥꯔꯦ." ꯅꯤꯡꯊꯦꯝꯒꯤ ꯃꯄꯥꯗꯣ ꯆꯪꯂꯛꯏ꯫ "ꯏꯃꯧ ꯏꯕꯦꯝꯃ, ꯑꯣ, ꯆꯥꯛ ꯆꯥꯔꯤꯕ꯭ꯔꯥ? ꯑꯔꯥꯡꯕꯝ ꯀꯩꯀꯩꯁꯨ ꯂꯣꯏꯅ ꯍꯥꯏꯔꯝꯂꯕꯅꯤ. ꯏꯁꯨ ꯑꯍꯥꯟꯕꯅꯤꯅ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯤ. ꯆꯥꯎꯅ ꯇꯧꯒꯅꯤ. ꯁꯦꯜ ꯋꯥꯠꯂꯕꯁꯨꯅꯦ ꯏꯄꯥꯗ ꯍꯥꯏꯔꯛꯑꯣ." ꯅꯤꯡꯊꯦꯝꯒꯤ ꯏꯃꯨꯡ ꯑꯁꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯕ ꯑꯁꯤꯗ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯂꯩ ꯆꯟꯗꯟ ꯆꯠꯂꯤ꯫ ꯍꯌꯦꯡꯅꯤ ꯅꯤꯡꯊꯦꯝꯒꯤ ꯃꯆꯥꯒꯤ ꯏꯄꯥꯜ ꯇꯧꯒꯗꯕ꯫ ꯊꯕꯥꯇꯣꯟ ꯃꯆꯥꯕꯨ ꯃꯕꯨꯛ ꯄꯤꯊꯛꯀꯦ ꯍꯥꯏꯅ ꯂꯧꯈꯠꯂꯨꯕꯗ ꯑꯉꯥꯡ ꯑꯗꯨ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯂꯝꯗ꯭ꯔꯦ꯫ ꯊꯕꯥꯇꯣꯟ ꯑꯇꯣꯞꯄ ꯋꯥꯈꯜꯗꯤ ꯈꯜꯂꯨꯕ ꯂꯩꯇꯦ꯫ ꯇꯨꯝꯂꯤꯕꯣꯏ ꯅꯤꯡꯗꯅ ꯃꯆꯥꯕꯨ ꯄꯣꯞ ꯌꯩꯗꯨꯅ ꯍꯧꯗꯣꯛꯏ꯫ "ꯁꯦ, ꯍꯧꯒꯠꯂꯣ." ꯊꯕꯥꯇꯣꯟ ꯑꯉꯥꯡ ꯑꯗꯨ ꯀꯔꯤꯃꯇ ꯍꯥꯏꯔꯛꯇꯕ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯅꯨꯡꯁꯥ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯊꯕꯥꯇꯣꯟ ꯃꯆꯥ ꯑꯗꯨꯕꯨ ꯐꯅ ꯀꯟꯅ ꯍꯧꯗꯣꯛꯅꯕ ꯂꯥꯛꯅꯩ꯫ ꯊꯕꯥꯇꯣꯟ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯁꯨꯃꯥꯡꯗ ꯏꯄꯥꯜꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯡꯂꯤ꯫ ꯃꯃꯧꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯅꯤꯡꯊꯦꯝꯒꯤ ꯃꯄꯥꯅ "ꯍꯥꯏ, ꯅꯤꯡꯊꯦꯝ, ꯏꯃꯧꯁꯦ ꯀꯔꯤꯅꯣꯃ ꯇꯧꯕ ꯃꯥꯜꯂꯤꯅꯦꯍꯦ, ꯑꯃꯨꯛꯇ ꯌꯦꯡꯂꯨꯆꯣꯅꯦ ꯅꯪꯕꯣ." ꯅꯤꯡꯊꯦꯝ ꯊꯕꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯊꯕꯥꯇꯣꯟ ꯃꯆꯥ ꯑꯗꯨꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯅꯤꯡꯊꯦꯝ ꯎꯕꯗ "ꯇꯨ, ꯑꯉꯥꯡꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ. ꯑꯉꯥꯡꯁꯦ ꯑꯝꯇ ꯍꯧꯗꯣꯛꯑꯣꯕ. ꯑꯉꯥꯡꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ." ꯅꯤꯡꯊꯦꯝ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯃꯥ ꯉꯥꯏꯍꯥꯛꯇꯤ ꯒ꯭ꯌꯥꯟ ꯃꯥꯡꯏ꯫ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯄꯝꯃꯤ꯫ "ꯏꯆꯥ ꯀꯩꯗꯧꯔꯦ? ꯁꯦ ꯍꯧꯒꯠꯂꯣ. ꯏꯆꯥ ꯀꯩꯗꯧꯔꯒꯦ?" ꯑꯅꯤꯗꯨ ꯏꯃꯨꯡ ꯑꯗꯨꯗ ꯑꯉꯥꯎꯕ ꯑꯉꯥꯎꯕꯤ ꯑꯣꯏꯔꯤ꯫ ꯃꯀꯨꯗꯨ ꯑꯅꯤꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯗꯨꯅ "ꯍꯥꯏ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯅꯦ ꯅꯣꯏꯕꯣ? ꯏꯁꯨ ꯀꯩꯗꯧꯔꯒꯦ?" ꯅꯤꯡꯊꯦꯝ ꯃꯄꯥꯗ ꯃꯆꯥ ꯑꯗꯨ ꯑꯃꯨꯛ ꯄꯤꯗꯨꯅ "ꯕꯥꯕꯥ, ꯅꯁꯨꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯤ." ꯅꯤꯡꯊꯦꯝꯒꯤ ꯃꯄꯥ ꯃꯁꯨꯕꯨ ꯄꯝꯃꯤ ꯑꯗꯨꯒ "ꯍꯥꯏ, ꯏꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏꯅꯦꯍꯦ, ꯄꯨꯄꯨ ꯂꯩꯔꯤꯁꯤꯗꯤ." ꯅꯤꯡꯊꯦꯝꯒꯤ ꯃꯄꯥꯁꯨ ꯃꯁꯨꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯂꯤ꯫ ꯁꯨꯃꯥꯡꯗ ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯂꯥꯡꯅꯔꯤꯕ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯇꯧꯔꯝꯂꯤꯕ ꯑꯗꯨꯒ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ꯫ ꯑꯉꯥꯡ ꯑꯗꯨ ꯀꯔꯤꯁꯨ ꯅꯥꯈꯤꯕ ꯂꯩꯇꯦ꯫ ꯏꯇꯦꯛ ꯇꯦꯛꯅ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯊꯕꯥꯇꯣꯟꯗꯤ ꯑꯉꯥꯎꯕꯤ ꯑꯣꯏꯔꯤ, ꯏꯒ ꯅꯧꯔꯤ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯛꯅꯩ꯫ ꯃꯆꯥ ꯑꯍꯥꯟꯕꯅꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯁꯥ ꯃꯪꯂꯥꯟ ꯀꯌꯥꯅ ꯌꯣꯝꯗꯨꯅ ꯄꯣꯛꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯅꯣ ꯈꯪꯗꯦ꯫ ꯏꯃꯨꯡ ꯑꯁꯤꯒꯤ ꯊꯃꯣꯏꯕꯨ ꯃꯥꯅ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯍꯌꯦꯡ ꯏꯄꯥꯜꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯉꯥꯡ ꯑꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯄꯥꯜꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯊꯕꯥꯇꯣꯟꯗꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯁꯨꯗꯕꯅ ꯆꯥꯛꯈꯨꯝꯗꯤ ꯆꯪꯂꯝꯗꯦ꯫ ꯊꯕꯥꯇꯣꯟ ꯀꯞꯇꯨꯅ "ꯇꯥ ꯅꯤꯡꯊꯦꯝ, ꯏꯆꯥ ꯌꯥꯎꯗꯅ ꯑꯩꯅ ꯐꯃꯨꯡꯁꯤꯗ ꯂꯩꯕꯁꯦ ꯑꯩ ꯈꯥꯡꯕ ꯉꯝꯗꯤꯌꯦ." ꯅꯤꯡꯊꯦꯝ ꯃꯥꯗꯤ ꯅꯨꯄꯥꯅꯤ, ꯃꯤꯠꯂꯨꯒꯤ ꯄꯤꯔꯝ ꯂꯣꯠꯁꯤꯟꯕ ꯉꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯊꯕꯥꯇꯣꯟꯕꯨ ꯆꯦꯠꯅ ꯀꯣꯟꯕꯤꯗꯨꯅ "ꯁꯦ, ꯀꯞꯀꯅꯨ. ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯇꯧꯔꯣ ꯍꯥꯏꯅ ꯇꯝꯂꯝꯂꯕꯅꯤ." ꯅꯤꯡꯊꯦꯝ ꯍꯟꯅ ꯊꯕꯥꯇꯣꯟꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯊꯕꯥꯇꯣꯟ ꯆꯥꯛꯈꯨꯝ ꯆꯪꯕ ꯌꯥꯔꯦ꯫ ꯃꯆꯥꯒꯤ ꯋꯥꯈꯜꯁꯨ ꯈꯔ ꯃꯈꯩꯗꯤ ꯀꯥꯎꯊꯣꯛꯄ ꯉꯝꯗꯦ꯫ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯊꯕꯥꯇꯣꯟ ꯏꯪꯈꯣꯜ ꯑꯗꯨꯗ ꯑꯂꯨ ꯀꯟꯅ ꯇꯥꯜꯂꯤ꯫ ꯅꯤꯡꯊꯦꯝ ꯌꯣꯠꯂꯩ ꯑꯃ ꯇꯧꯗꯨꯅ
ꯑꯁ ꯀꯌꯥꯗ ꯐꯖꯅ ꯄꯥꯜꯂꯤꯕ ꯑꯂꯨꯅꯣ ꯌꯦꯡꯉꯨꯅꯤ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡꯁꯦ ꯌꯥꯝ ꯐꯩ ꯆꯥꯅꯕ ꯈꯔ ꯊꯝꯍꯧꯔꯒ ꯑꯔꯦꯝꯕ ꯈꯔ ꯌꯣꯟꯊꯣꯛꯈꯤꯁꯤ ꯀꯩꯗꯧꯔꯨꯅꯤ ꯂꯣꯏꯅ ꯊꯝꯖꯤꯜꯂꯒ ꯆꯥꯕꯁꯨ ꯉꯝꯃꯣꯏ ꯊꯕꯥꯇꯣꯟ ꯃꯄꯨꯔꯣꯏꯕꯅ ꯇꯥꯜꯂꯛꯂꯤꯕ ꯑꯂꯨ ꯃꯌꯥꯝ ꯑꯗꯨ ꯃꯥꯅ ꯈꯨꯜꯂꯤ ꯑꯩꯗꯤꯅꯦ ꯀꯩꯁꯨ ꯍꯔꯥꯎꯕ ꯄꯣꯛꯇꯦ ꯃꯍꯩ ꯃꯔꯣꯡ ꯃꯌꯥꯝ ꯑꯃ ꯄꯥꯟꯕꯁꯦ ꯏꯪꯈꯣꯜ ꯅꯨꯡꯁꯤꯗ ꯑꯐꯕ ꯈꯨꯗꯝ ꯅꯠꯇꯦ ꯍꯥꯏꯅꯤ ꯑꯗꯨꯅ ꯄꯨꯛꯅꯤꯡꯁꯦ ꯏꯔꯨꯝ ꯂꯨꯝꯗꯦ ꯍꯦꯔꯥ ꯅꯪꯁꯨ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤ ꯃꯤꯅ ꯐꯩ ꯍꯥꯏꯔꯒ ꯁꯦꯁꯦ ꯊꯕꯛꯇꯨꯝ ꯇꯧ ꯀꯩꯁꯨ ꯅꯠꯇꯕꯗꯅꯦ ꯋꯥꯈꯜꯗꯣ ꯄꯪꯈꯟꯗ ꯈꯟꯖꯤꯟꯒꯅꯨ ꯅꯤꯡꯊꯦꯝ ꯊꯕꯥꯇꯣꯟꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯅ ꯌꯥꯝꯅ ꯋꯥꯖꯩ ꯃꯆꯥ ꯂꯩꯈꯤꯗꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯦꯟꯈ꯭ꯔꯤꯕꯅꯤ ꯊꯕꯥꯇꯣꯟ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯊꯕꯛ ꯋꯥꯅ ꯍꯣꯠꯅꯔꯨꯕꯅ ꯐꯃꯨꯡꯗ ꯉꯟꯅ ꯆꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯄꯥꯏꯔꯦꯜ ꯂꯝꯇꯥꯒꯤ ꯅꯣꯡ ꯌꯥꯎꯕ ꯅꯨꯡꯁꯤꯠ ꯑꯃ ꯀꯟꯅ ꯁꯤꯠꯂꯤ ꯃꯔꯛ ꯑꯁꯤꯗ ꯊꯕꯥꯇꯣꯟ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯎꯔꯝꯃꯤ ꯊꯕꯥꯇꯣꯟ ꯃꯆꯥ ꯑꯗꯨ ꯄꯝꯗꯨꯅ ꯀꯗꯥꯏ ꯀꯗꯥꯏ ꯏꯆꯥꯗꯤ ꯃꯁꯛ ꯐꯖꯕꯅꯤ ꯃꯃꯥꯒꯤ ꯊꯣꯏꯊꯣꯏꯕꯅꯤ ꯁꯦꯁꯦ ꯀꯞꯀꯅꯨ ꯀꯞꯀꯅꯨ ꯊꯕꯥꯇꯣꯟ ꯇꯧꯔꯤꯕꯗꯨ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯔꯦ ꯅꯤꯡꯊꯦꯝ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯊꯕꯥꯇꯣꯟꯕꯨ ꯃꯁꯥ ꯄꯥꯏꯗꯨꯅ ꯊꯕꯥ ꯁꯦ ꯃꯤꯠ ꯄꯥꯡꯉꯨꯁꯦ ꯊꯕꯥꯇꯣꯟ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯂꯝꯃꯤ ꯑꯗꯨꯒ ꯃꯪ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯊꯕꯥ ꯀꯟꯅ ꯀꯞꯂꯛꯏ ꯃꯥꯒꯤ ꯅꯨꯄꯥꯗ ꯏꯆꯥꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯇꯝꯄꯥꯛꯁꯤꯗ ꯄꯝꯂꯝꯃꯤ ꯅꯤꯡꯊꯦꯝ ꯊꯕꯥꯇꯣꯟꯕꯨ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯄꯤꯗꯨꯅ ꯁꯦ ꯇꯣ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯅꯪ ꯑꯗꯨꯝꯅ ꯈꯟꯖꯤꯟꯗꯨꯅ ꯂꯩꯔꯕꯗꯤ ꯀꯝꯗꯧꯅꯤ ꯇꯥꯂꯛ ꯑꯗꯨꯗ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯏ ꯊꯕꯥꯇꯣꯟ ꯃꯥꯒꯤ ꯅꯨꯄꯥꯗ ꯃꯆꯥ ꯄꯤꯌꯨ ꯍꯥꯏꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝ ꯀꯟꯅ ꯁꯤꯠꯂꯤ ꯃꯥꯜꯂꯤ ꯃꯇꯝꯁꯦ ꯊꯦꯡꯉꯝꯃꯅꯤ ꯇꯨꯝꯅꯅꯕ ꯇꯧꯔꯁꯤ ꯅꯤꯡꯊꯦꯝꯅ ꯊꯕꯥꯇꯣꯟꯕꯨ ꯊꯦꯝꯕꯤꯗꯨꯅ ꯇꯨꯝꯍꯜꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯊꯕꯥꯒꯤ ꯃꯪꯗ ꯑꯉꯥꯡ ꯑꯗꯨ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯎꯔꯛꯂꯝꯃꯤ ꯊꯕꯥꯇꯣꯟ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯄꯣꯠ ꯂꯩꯔꯨꯕ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ ꯊꯕꯥꯇꯣꯟ ꯅꯪꯕꯨ ꯀꯔꯤ ꯂꯩꯔꯨꯔꯤꯕꯅꯣ ꯏꯅꯦ ꯉꯥ ꯈꯔ ꯂꯩꯔꯨꯕꯅꯤ ꯍꯩꯃꯥ ꯅꯪꯕꯨ ꯊꯥꯒ ꯑꯃꯨꯛ ꯂꯦꯞꯄꯕ꯭ꯔꯅꯦꯍꯦ ꯀꯥꯏꯗꯩꯅꯣꯗ ꯏꯅꯦ ꯂꯦꯞꯇꯤꯌꯦ ꯏꯟꯖꯥꯡ ꯊꯥꯛꯅꯅꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯂꯩꯔꯨꯕꯅꯤ ꯏꯍꯦ ꯑꯩꯗꯤ ꯃꯋꯣꯟ ꯈꯜꯂꯨꯔꯦꯗꯅ ꯃꯇꯥꯡꯁꯨ ꯆꯥꯔꯦ ꯌꯥꯔꯦꯗ ꯊꯕꯥꯇꯣꯟ ꯍꯪꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯏꯅꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯪꯗ ꯏꯆꯥ ꯑꯍꯜꯗꯣ ꯌꯥꯝꯅ ꯇꯣꯏꯅ ꯎꯏ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯁꯤꯕꯣ ꯑꯍꯜ ꯑꯗꯨ ꯅꯣꯛꯇꯨꯅ ꯍꯩ ꯑꯄꯪꯕꯤ ꯑꯗꯨꯗꯤ ꯊꯥ ꯂꯦꯞꯄꯝꯗꯥꯏꯒꯤꯅꯤꯅꯦ ꯏꯃꯨꯡꯗ ꯖꯤꯕ ꯆꯪꯂꯝꯗꯥꯏꯒꯤ ꯎꯍꯜꯂꯛꯂꯤꯕꯅꯤ ꯍꯟꯗꯛꯁꯨꯅꯦ ꯃꯥꯅ ꯍꯜꯂꯛꯇꯨꯅ ꯅꯆꯥꯅꯨꯄꯥ ꯐꯖꯕ ꯑꯃ ꯐꯪꯖꯧ ꯏꯅꯦꯅꯁꯨ ꯕꯣꯔ ꯄꯤꯔꯤꯕꯁꯤꯅꯤ ꯊꯕꯥꯇꯣꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏꯅꯦ ꯑꯩꯗꯤ ꯋꯥꯈꯜꯁꯦ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯨꯔꯕꯅꯤ ꯈꯜꯂꯨꯅꯨ ꯏꯃꯧꯁꯤꯗꯤꯅꯦ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯎ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯦꯗꯅ ꯊꯕꯥꯇꯣꯟ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯨꯄꯤꯁꯤꯡꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ ꯃꯥꯒꯤ ꯃꯑꯣꯡ ꯍꯥꯖꯗꯕ ꯏꯪ ꯇꯞꯄꯗ ꯃꯆꯥ ꯃꯃꯧ ꯋꯥꯔꯛꯄ ꯃꯇꯝꯗ ꯃꯥꯕꯨ ꯄꯟꯅꯔꯝꯃꯤ ꯑꯍꯜ ꯑꯗꯨꯗꯤ ꯃꯥꯒꯤ ꯌꯨꯝ ꯌꯧꯔꯗꯨꯅ ꯊꯕꯥꯇꯣꯟ ꯏꯅꯦꯗꯤ ꯆꯪꯍꯧꯔꯒꯦꯀꯣ ꯍꯣꯏꯅꯦ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯊꯕꯥꯇꯣꯟ ꯃꯥꯅ ꯍꯜꯂꯛꯂꯤꯕ ꯑꯗꯨ ꯅꯨꯃꯤꯠ ꯈꯔ ꯇꯥꯁꯤꯜꯂꯛꯂꯕꯅꯤ ꯊꯕꯥꯇꯣꯟ ꯊꯣꯡꯒꯥꯟꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥ ꯍꯦꯛ ꯌꯧꯔꯛꯄꯒ ꯁꯥꯍꯨꯝ ꯑꯃꯅ ꯃꯥꯒꯤ ꯃꯥꯡꯗ ꯐꯠ ꯂꯥꯎꯅ ꯁꯝꯗꯨꯅ ꯆꯠꯈꯤ ꯊꯕꯥꯇꯣꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯟꯅ ꯂꯥꯎꯏ ꯏꯃꯥ ꯃꯀꯨ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯥꯔꯛꯏ ꯍꯥꯏ ꯀꯩꯗꯧꯔꯦ ꯊꯕꯥꯇꯣꯟ ꯒ꯭ꯌꯥꯟ ꯃꯥꯡꯂꯨꯔꯕ ꯃꯤ ꯑꯃꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯨꯝꯅ ꯍꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯄꯥꯕ ꯊꯕꯥꯇꯣꯟ ꯃꯀꯨꯒꯤ ꯃꯥꯡ ꯊꯥꯡꯗꯨꯅ ꯄ꯭ꯔꯞ ꯆꯪꯉꯤ ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯝꯃꯤ ꯅꯤꯡꯊꯦꯝꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯊꯕꯥꯇꯣꯟ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯅꯤꯡꯊꯦꯝꯗ ꯇꯝꯖꯔꯛꯏ ꯅꯤꯡꯊꯦꯝ ꯅꯣꯛꯇꯨꯅ ꯅꯪꯁꯤꯗꯤꯕ ꯑꯊꯦꯡꯕꯁꯨ ꯅꯠꯇꯦ ꯅꯪꯅ ꯄꯪꯈꯟꯗ ꯈꯟꯖꯤꯟ ꯇꯧꯔꯤꯅꯤ ꯄꯥꯕꯗꯨ ꯃꯣꯏꯔꯤꯅꯤ ꯏꯁꯤꯡ ꯁꯣꯛꯎꯔꯒ ꯍꯦꯛ ꯀꯥꯔꯛꯏꯁꯤꯅꯤ ꯊꯕꯥꯇꯣꯟ ꯌꯥꯝꯅ ꯆꯤꯡꯅꯅ ꯅꯠꯇꯦ ꯄꯥꯕꯗꯤ ꯁꯨꯡꯅꯠ ꯅꯠꯇꯦ ꯄꯥꯕ ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯈꯟꯖꯤꯟꯕ ꯑꯣꯏꯔꯤꯅꯤ ꯆꯠꯂꯣ ꯗꯨꯛꯗꯨꯝ ꯊꯥꯅꯅꯕ ꯅꯥꯄꯤ ꯍꯣꯡꯉꯨꯔꯣ ꯊꯕꯥꯇꯣꯟ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗꯅ ꯆꯠꯈ꯭ꯔꯦ ꯑꯉꯥꯡ ꯑꯗꯨꯅ ꯃꯊꯤ ꯈꯔ ꯃꯈꯩꯗꯤ ꯐꯣꯡꯂꯕꯅꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯊꯕꯥꯇꯣꯟ ꯑꯃꯨꯛ ꯃꯤꯔꯣꯜꯂꯛꯂꯦ ꯅꯤꯡꯊꯦꯝ ꯍꯟꯗꯛꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯕꯥꯇꯣꯟꯕꯨ ꯁꯦꯟꯅꯖꯕ ꯍꯦꯜꯂꯤ ꯃꯃꯥꯡꯊꯛꯇ ꯁꯣꯏꯈꯤꯕ ꯑꯗꯨꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯅ ꯄꯥꯈꯠꯇꯨꯅ ꯅꯤꯡꯊꯦꯝ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯊꯕꯥꯇꯣꯟꯅ ꯆꯪꯂꯛꯄꯗ ꯍꯩꯃꯥ ꯆꯥꯛꯇꯤ ꯅꯪꯅ ꯑꯣꯏꯅ ꯊꯣꯡꯉꯕꯣ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯗꯧ ꯂꯩꯔꯗꯨꯕꯨ ꯅꯤꯡꯊꯦꯝ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯑꯣ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯖꯔꯒꯦ
ꯑꯩꯈꯣꯏ ꯁꯅꯥ ꯏꯕꯦꯝꯃ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯄꯣꯊꯥꯕꯤꯌꯨ ꯍꯟꯗꯛꯇꯤꯅꯦ ꯀꯔꯤꯃꯠꯇ ꯁꯨꯍꯟꯖꯔꯔꯣꯏ ꯑꯦ ꯀꯅꯥꯅ ꯑꯩꯕꯨ ꯁꯨꯍꯜꯂꯤ ꯍꯥꯏꯔꯒꯦꯅꯦ ꯍꯥꯏꯗ꯭ꯔꯁꯨ ꯃꯃꯥꯒꯤ ꯈꯟꯕ ꯌꯥꯗꯦ ꯏꯆꯥꯒꯤ ꯈꯟꯗꯧꯅꯤ ꯑꯅꯤ ꯑꯗꯨ ꯊꯃꯣꯏ ꯐꯥꯎꯅ ꯅꯣꯛꯆꯩ ꯊꯕꯥꯇꯣꯟ ꯍꯟꯗꯛꯅ ꯃꯆꯥ ꯑꯗꯨ ꯁꯤꯅ ꯄꯣꯛꯂꯛꯂꯝꯃꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯅꯤꯡꯊꯦꯝ ꯆꯤꯡꯅꯕ ꯄꯣꯛꯇꯨꯅ ꯏꯅꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯤꯡꯊꯦꯝ ꯑꯉꯥꯡ ꯑꯁꯦ ꯁꯤꯅ ꯑꯗꯨꯝ ꯄꯣꯛꯂꯛꯂꯅꯤꯍꯦ ꯅꯤꯡꯊꯦꯝ ꯍꯟꯗꯛꯁꯨ ꯊꯃꯣꯏ ꯑꯗꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ ꯅꯤꯡꯊꯦꯝ ꯃꯄꯤ ꯇꯥꯅ ꯏꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯈꯪꯗꯦꯅꯦꯍꯦ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯅꯈꯣꯏꯕꯨ ꯊꯕꯛ ꯀꯌꯥꯝꯅ ꯁꯨꯍꯟ ꯅꯣꯝꯍꯟ ꯇꯧꯕ꯭ꯔꯅꯦꯍꯦ ꯇꯧꯗꯦ ꯏꯅꯦ ꯍꯟꯗꯛꯇꯤ ꯁꯣꯏꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯍꯟꯕ ꯅꯠꯇꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯑꯗꯣ ꯅꯈꯣꯏꯒꯤꯁꯨ ꯀꯔꯤꯅꯣ ꯑꯃꯗꯤ ꯂꯩꯔꯦ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯇꯥ ꯏꯕꯣꯆꯧ ꯀꯧꯔꯒ ꯑꯃꯨꯛꯇ ꯌꯦꯡꯍꯜꯂꯨ ꯑꯩꯅ ꯈꯟꯕꯗ ꯆꯤꯡꯅꯕ ꯈꯔ ꯂꯩꯀꯣ ꯏꯃꯨꯡ ꯑꯗꯣ ꯑꯃꯨꯛ ꯅꯤꯡꯕ ꯀꯥꯏꯅꯩ ꯊꯕꯥꯇꯣꯟ ꯀꯞꯇꯨꯅ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯏꯃꯤꯠꯁꯤꯗ ꯏꯆꯥ ꯑꯃꯠꯇ ꯎꯔꯅꯨ ꯍꯥꯏꯅ ꯇꯝꯂꯕ꯭ꯔꯣ ꯀꯞꯀꯅꯨ ꯍꯧꯖꯤꯛ ꯀꯞꯄꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯩ ꯃꯥꯏꯕ ꯀꯧꯔꯨꯒꯦ ꯀꯩꯅꯣꯝꯃꯗꯤ ꯂꯩꯔꯦ ꯏꯅꯦꯅꯁꯨ ꯍꯥꯏꯔꯝꯃꯦ ꯃꯥꯏꯕ ꯑꯗꯨ ꯂꯥꯛꯂꯦ ꯅꯤꯡꯊꯦꯝꯒꯤ ꯃꯄꯥꯅ ꯅꯨꯡꯉꯥꯏꯇꯅ ꯏꯕꯣꯆꯧꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯪꯅ ꯀꯨꯞꯅ ꯑꯃꯨꯛꯇ ꯌꯦꯡꯂꯝꯃꯨ ꯗꯥꯗꯥ ꯑꯩꯅ ꯑꯉꯝꯕ ꯃꯈꯩꯗꯤ ꯌꯦꯡꯖꯔꯒꯦ ꯑꯁꯤꯕ ꯑꯉꯥꯡ ꯑꯗꯨ ꯆꯐꯨ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕꯗ ꯊꯝꯗꯨꯅ ꯃꯥꯏꯕ ꯑꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯃꯥꯏꯕ ꯑꯉꯥꯡ ꯑꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯦꯛ ꯊꯝꯕꯒ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯜꯂꯛꯏ ꯃꯌꯥꯝ ꯑꯗꯨꯅ ꯑꯦ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗꯤ ꯀꯩꯅꯣꯃꯅꯤꯅꯦꯍꯦ ꯃꯤ ꯈꯔ ꯑꯃꯗꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯤꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯕꯁꯨ ꯌꯥꯎꯔꯝꯃꯤ ꯃꯥꯏꯕꯅ ꯑꯉꯥꯡ ꯑꯗꯨ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯄꯨꯊꯣꯔꯛꯏ ꯑꯉꯥꯡ ꯑꯗꯨꯒꯤ ꯐꯖꯕꯗꯨ ꯎꯕꯗ ꯃꯌꯥꯝ ꯑꯗꯨꯅ ꯏꯁ ꯀꯌꯥꯗ ꯐꯖꯔꯤꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯊꯣꯛꯅ ꯄꯥꯝꯃꯨꯏꯗꯀꯣ ꯃꯥꯏꯕ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯂꯥꯇꯣꯟ ꯑꯃꯗ ꯍꯥꯞꯇꯨꯅ ꯇꯥꯏꯔꯦꯟ ꯃꯅꯥꯅ ꯑꯉꯥꯡ ꯑꯗꯨꯗ ꯀꯟꯅ ꯀꯜꯂꯝꯃꯤ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯟꯗꯨꯅ ꯅꯤꯡꯊꯦꯝ ꯑꯄꯤꯛꯄ ꯃꯆꯥ ꯑꯗꯨꯗ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯃꯃꯤꯠ ꯑꯗꯨ ꯀꯟꯅ ꯎꯏꯁꯤꯜꯂꯝꯃꯤ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯃꯥꯏꯕꯅ ꯂꯥꯏ ꯁꯣꯜꯂꯤꯉꯩꯗ ꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯎꯔꯨ ꯂꯩꯁꯤꯟꯗꯨꯅ ꯁꯤꯜꯂꯛꯂꯝꯃꯤ ꯃꯥꯏꯕ ꯑꯗꯨꯕꯨ ꯌꯣꯠꯀꯗꯕꯒꯤ ꯇꯧꯔꯛꯂꯝꯃꯤ ꯃꯥꯏꯕ ꯑꯗꯨꯁꯨ ꯑꯀꯟꯕ ꯃꯤꯑꯣꯏ ꯑꯃꯒ ꯃꯨꯛꯅꯕꯒꯨꯝ ꯇꯧꯔꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯟꯅ ꯁꯤꯠꯂꯝꯕ ꯅꯨꯡꯁꯤꯠ ꯑꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯥꯏꯕꯅ ꯁꯣꯜꯂꯝꯕꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯍꯩꯃ ꯅꯨꯡꯁꯤꯠꯇꯨ ꯂꯦꯞꯈ꯭ꯔꯦꯅꯦꯍꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯃꯥꯏꯕ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯆꯐꯨ ꯃꯅꯨꯡꯗ ꯑꯃꯨꯛꯀ ꯍꯥꯞꯆꯤꯜꯂꯝꯃꯤ ꯅꯤꯡꯊꯦꯝꯗ ꯅꯤꯡꯊꯦꯝ ꯅꯪ ꯑꯩꯕꯨ ꯂꯥꯛꯇ꯭ꯔꯤꯕ ꯃꯈꯩ ꯃꯐꯝ ꯑꯁꯤꯗ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯀꯣ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯋꯥ ꯉꯥꯡꯅꯕꯗ ꯈꯨꯝꯕ ꯌꯥꯗꯦꯀோ ꯅꯪꯉꯣꯟꯗ ꯋꯥ ꯉꯥꯡꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯁꯤꯜꯂꯛꯀꯅꯤ ꯃꯗꯨꯗꯅꯦ ꯅꯪꯅ ꯈꯥꯡꯗꯨꯅ ꯂꯩꯒꯗꯕꯅꯤ ꯃꯥꯏꯕ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯌꯥꯝ ꯌꯨꯝꯗ ꯍꯟꯕꯤꯔꯝꯂꯣ ꯈꯨꯔꯨꯝꯂꯤꯕ ꯂꯥꯏ ꯑꯁꯦ ꯑꯐꯕ ꯅꯠꯇꯦ ꯅꯁꯥꯗ ꯇꯦꯛꯁꯤꯟꯕ ꯊꯣꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯃꯌꯥꯝꯗꯨꯁꯨ ꯃꯥꯏꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅ ꯆꯠꯅꯔꯝꯃꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯏꯕꯗꯣ ꯑꯉꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯥꯏꯕ ꯑꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯤꯡꯊꯦꯝꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯖ꯭ꯋꯥꯔ ꯍꯥꯕꯒꯨꯝꯅ ꯊꯛ ꯅꯤꯛꯂꯛꯂꯝꯃꯤ ꯅꯤꯡꯊꯦꯝ ꯃꯊꯟꯇ ꯈꯟꯖꯔꯝꯃꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯅꯤꯡꯊꯦꯝ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯗꯅ ꯐꯅ ꯀꯟꯅ ꯈꯥꯡꯗꯨꯅ ꯂꯩ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥ ꯑꯗꯨꯗ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃꯅ ꯕꯥꯕꯥ ꯑꯩꯕꯨ ꯍꯥꯠꯀꯗꯧꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯕꯥꯕꯥ ꯑꯩ ꯍꯥꯠꯇꯣꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯅꯤꯡꯊꯦꯝꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯁꯥꯎꯅ ꯕꯥꯕꯥ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯀꯣꯡ ꯑꯗꯨ ꯁꯦꯒꯥꯏꯗꯧꯕ ꯃꯈꯩ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯅꯤꯡꯊꯦꯝ ꯐꯅ ꯀꯨꯏꯅꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯇꯧꯕꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯩꯔꯝꯕꯅꯤ ꯑꯔꯣꯏꯕ ꯑꯁꯤꯗꯗꯤ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯅꯤꯡꯊꯦꯝꯅ ꯍꯦꯛ ꯂꯥꯎꯔꯛꯄꯒ ꯑꯉꯥꯡ ꯑꯗꯨꯅ ꯅꯤꯡꯊꯦꯝꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯍꯧꯅ ꯅꯣꯛꯁꯤꯜꯂꯛꯂꯝꯃꯤ ꯅꯤꯡꯊꯦꯝ ꯃꯅꯥ ꯃꯦꯟꯁꯤꯟꯗꯨꯅ ꯈꯥꯡꯉꯤ ꯃꯁꯥ ꯑꯗꯨꯁꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯦ ꯃꯥꯏꯕꯅ ꯍꯥꯏꯔꯝꯕꯗꯨ ꯂꯣꯏꯅ ꯀꯥꯏꯔꯦ ꯃꯥꯏꯕꯗꯨ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯤꯡꯊꯦꯝꯒꯤ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡ ꯀꯥꯡꯗꯨꯅ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯃꯒꯨꯝꯅ ꯂꯩꯔꯝꯃꯤ ꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯈꯪꯂꯗꯨꯅ ꯇꯞꯅ ꯃꯔꯦꯡꯖꯨꯝ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯅꯤꯡꯊꯦꯝ ꯀꯩꯗꯧꯔꯦ ꯅꯤꯡꯊꯦꯝ ꯃꯥꯗꯤ ꯃꯥꯏꯕꯒꯤ ꯋꯥꯒ ꯂꯩꯕ ꯅꯠꯇꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯅꯥꯅꯣ ꯑꯩꯅꯤꯅꯦꯍꯦ ꯑꯃꯨꯛꯇ ꯇꯞꯊꯧꯅꯦ ꯅꯪꯕꯣ ꯅꯤꯡꯊꯦꯝ ꯂꯩꯊꯣꯛꯂꯨꯕꯗ ꯃꯥꯏꯕ ꯑꯣꯏꯔꯝꯕꯗꯨꯗ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯜꯂꯤ ꯑꯗꯨꯒ
ꯄꯥꯈꯠꯅ ꯃꯈꯨꯠ ꯑꯗꯨ ꯊꯤꯟꯗꯨꯅ ꯄꯥꯎ ꯇꯝꯒꯦ ꯇꯧꯏ꯫ ꯃꯥꯏꯕꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯗꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯂꯣꯏꯅ ꯈꯪꯂꯦ꯫ ꯄꯣꯠꯁꯦ ꯂꯣꯏꯁꯤꯜꯂꯨ ꯏꯃꯨꯡꯗ ꯇꯞꯅ ꯁꯥꯟꯅꯔꯨꯔꯁꯤ꯫ ꯃꯥꯏꯕ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯆꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯊꯕꯥꯇꯣꯟꯗꯤ ꯇꯧꯔꯤꯕꯗꯨ ꯀꯔꯤꯃꯠꯇ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯥꯏꯕꯅ ꯅꯤꯡꯊꯦꯝꯗ ꯆꯠꯂꯣ ꯅꯪ ꯄꯥꯕꯁꯨ ꯀꯧꯔꯛꯎ ꯋꯥ ꯈꯔ ꯈꯟꯅꯁꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯄꯥꯁꯨ ꯂꯥꯛꯇꯨꯅ ꯊꯕꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯩꯔꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯗ ꯇꯥꯎ ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ ꯑꯔꯥꯏꯕ ꯑꯆꯝꯕ ꯑꯃꯠꯇ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯃꯥꯏꯕꯒꯤ ꯋꯥꯉꯥꯡꯗꯨꯗ ꯅꯤꯡꯊꯦꯝꯒꯤ ꯃꯄꯥꯗꯨ ꯄꯥꯈꯠꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯕꯣꯆꯧꯕ ꯗꯥꯗꯥ ꯄꯥꯈꯠꯄꯤꯒꯅꯨ꯫ ꯅꯆꯥꯒ ꯅꯃꯧꯒꯗ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯊꯕꯥꯇꯣꯟ ꯅꯤꯡꯊꯦꯝꯗ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯏ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯏꯄꯨ ꯁꯨꯝꯗꯧꯕꯅꯤ꯫ ꯑꯩ ꯋꯥꯁꯦ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯁꯨꯝꯗꯧꯕꯅꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯁꯤꯈꯤꯕ ꯑꯉꯥꯡ ꯃꯈꯩ ꯏꯪꯈꯣꯜ ꯑꯁꯤꯗ ꯆꯪꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯖꯤꯕ ꯑꯁꯤꯕꯨ ꯇꯥꯟꯊꯣꯛꯇꯨꯅ ꯃꯤꯑꯣꯏ ꯄꯣꯛ ꯑꯁꯤꯗ ꯇꯤꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯊꯕꯥꯇꯣꯟ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯤꯡꯊꯦꯝꯅ ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯅꯤ ꯏꯄꯣ? ꯑꯣꯏꯊꯣꯛꯇꯅ ꯇꯧꯔꯤꯕꯁꯤꯅꯤꯅꯦ ꯅꯤꯡꯊꯦꯝ꯫ ꯅꯤꯡꯊꯦꯝ ꯃꯄꯥꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯀꯝꯗꯧꯕ? ꯏꯕꯣꯆꯧꯕ ꯊꯕꯛ ꯑꯁꯤꯗꯤ ꯁꯥꯟꯅꯄꯣꯠꯁꯨ ꯅꯠꯇꯦ꯫ ꯉꯁꯤ ꯑꯩꯅ ꯑꯁꯤ ꯄꯟꯗꯤ ꯊꯤꯡꯂꯝꯂꯕꯅꯤ꯫ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯇꯧꯔꯛꯄ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯂꯁꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯤꯑꯣꯏ ꯁꯨꯗꯅ ꯄꯣꯛꯂꯛꯄ ꯏꯃꯨꯡꯗ ꯆꯪꯅꯤꯡꯗꯕ ꯑꯉꯥꯡꯅ ꯅꯥꯗꯨꯅ ꯁꯤꯈꯤꯕ ꯑꯉꯥꯡ ꯀꯌా ꯑꯃ ꯊꯕꯥꯇꯣꯟꯒꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯕꯥꯇꯣꯟ ꯑꯉꯥꯡ ꯃꯊꯪ ꯃꯤꯔꯣꯜꯗꯨꯅ ꯑꯉꯥꯡ 9 ꯁꯨꯖꯤꯜꯂꯛꯂꯦ꯫ ꯄꯣꯛꯂꯛꯄ ꯑꯉꯥꯡ ꯑꯃꯠꯇ ꯍꯤꯡꯂꯝꯗꯦ꯫ ꯏꯄꯥꯟ ꯅꯪꯗꯅ ꯂꯣꯏꯅꯃꯛ ꯁꯤꯔꯝꯃꯤ꯫ ꯆꯩꯔꯥꯎꯕ ꯃꯌꯥ ꯍꯧꯔꯦ ꯍꯥꯏꯗꯨꯅ ꯈꯨꯜꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯇꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯐꯤ ꯁꯨꯔꯝꯃꯤ꯫ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯉꯥꯏꯈꯣꯅꯦꯍꯦ ꯅꯈꯣꯏꯕꯣ, ꯅꯈꯣꯏꯒ ꯌꯨꯝꯊꯪꯅꯕ ꯊꯕꯥꯇꯣꯟ ꯍꯥꯏꯕꯤꯁꯤꯕꯨ ꯑꯉꯥꯡꯗꯨ ꯄꯣꯛꯂꯒ ꯁꯤ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯅꯦ? ꯍꯣꯏ ꯏꯃꯥꯕꯣ, ꯀꯔꯤ ꯃꯔꯥꯏꯕꯛꯅꯣ ꯈꯪꯗꯦꯗ꯫ ꯑꯩꯅ ꯇꯥꯕꯗꯗꯤ ꯃꯍꯥꯛꯇꯣ ꯑꯉꯥꯡ ꯆꯥꯏ ꯍꯥꯏꯅꯦ, ꯑꯗꯨꯕꯨ ꯆꯨꯝꯕ꯭ꯔꯣ? ꯀꯥꯏꯗꯩꯅꯣꯗ ꯏꯃꯥꯕꯣ, ꯃꯤ ꯐꯈ꯭ꯔꯕ ꯃꯤꯗꯨꯕꯨ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯣꯏꯅꯦ ꯑꯩꯅ ꯇꯥꯕꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯥꯏ꯫ ꯑꯉꯥꯡꯕꯨ ꯑꯃꯠꯇꯁꯨ ꯅꯠꯇꯦ, ꯄꯣꯛꯂꯒ ꯁꯤꯕ ꯑꯁꯤꯗꯤ ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯑꯦ ꯍꯥꯏꯕꯅꯤꯅꯦ ꯅꯣꯏꯕꯣ꯫ ꯑꯗꯨꯅꯦꯃꯤ 1-2ꯇ ꯑꯣꯏꯔꯗꯤ ꯐꯩ, 9-10ꯕꯨ꯫ ꯑꯗꯨꯒ ꯁꯤꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯁꯤꯈꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯑꯣꯜꯂꯛꯄꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅꯦ꯫ ꯑꯗꯨꯕꯨ ꯏꯄꯨ ꯃꯥꯏꯕꯅ ꯍꯥꯏꯌꯦ, ꯑꯗꯨꯁꯨ ꯆꯨꯝꯕ꯭ꯔꯥꯕ? ꯀꯅꯥꯅ ꯈꯪꯕꯅꯣꯗ, ꯃꯈꯣꯏ ꯃꯁꯦꯟ ꯃꯥꯟꯅꯔꯒ ꯈꯨꯝꯂꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯏꯕꯁꯤꯗꯕꯨ ꯑꯗꯨꯒꯨꯝꯕ ꯋꯥ ꯑꯝꯇ ꯉꯁꯤ ꯐꯥꯎꯕꯅꯦ ꯏꯅꯥꯁꯦ ꯄꯪꯉꯤ, ꯑꯩꯈꯣꯏ ꯇꯥꯖꯗꯦ꯫ ꯑꯩꯗꯤꯅꯦ ꯑꯉꯥꯡ ꯐꯥꯎꯕ ꯃꯈꯣꯏꯗ ꯆꯪꯍꯟꯗ꯭ꯔꯕꯅꯤ ꯏꯕꯦꯝꯃ꯫ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯩ ꯀꯤ, ꯃꯄꯥꯝꯗꯁꯨ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯌꯣꯛꯑꯦ ꯍꯥꯏꯅꯦ꯫ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯃꯈꯣꯏꯅ ꯊꯕꯥꯇꯣꯟꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯊꯕꯥꯇꯣꯟꯅ ꯇꯧꯗꯕ ꯀꯌꯥ ꯑꯃ ꯂꯩꯀꯥꯏ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯀꯔꯤꯅꯣ ꯅꯈꯣꯏꯕꯨ ꯀꯩꯅꯣꯕ? ꯃꯆꯥꯕꯨ ꯃꯃꯥꯅ ꯍꯥꯠꯇꯣꯛꯄ ꯍꯧꯅꯗꯤ ꯑꯗꯨꯝꯅ ꯃꯤꯉꯣꯟꯗ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏ, ꯑꯉꯥꯡꯅꯅ ꯀꯔꯤ ꯈꯪꯗꯅ, ꯅꯪꯁꯨ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯕ ꯇꯥꯈꯤꯕ ꯌꯥꯎꯕ꯭ꯔꯣ? ꯇꯧꯗꯅꯅꯦ ꯍꯥꯏꯅꯕ ꯍꯧꯅꯗꯦ꯫ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥ ꯂꯦꯡꯗꯕꯅꯤꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯅꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯏꯃꯨꯡꯗ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯑꯁꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯅ ꯑꯃꯠꯇ ꯊꯥꯖꯔꯝꯗꯦ꯫ ꯊꯕꯥꯇꯣꯟꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯃꯌꯥꯝ ꯑꯃꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯕꯥꯇꯣꯟ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯅ ꯕꯥꯔꯇꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯅ ꯃꯥ ꯂꯥꯛꯄ ꯎꯕꯗ ꯍꯥꯏ ꯋꯥ ꯉꯥꯡꯒꯅꯨ, ꯑꯆꯪꯕ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯥꯛꯑꯦ ꯇꯨ꯫ ꯃꯌꯥꯝ ꯑꯗꯨ ꯊꯕꯥꯇꯣꯟꯗ ꯌꯦꯡꯗꯨꯅ ꯆꯤꯕꯣꯟ ꯉꯥꯡꯅꯔꯝꯃꯤ꯫ ꯊꯕꯥꯇꯣꯟ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯪꯒꯗꯕ ꯍꯪꯒꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯏꯁꯤꯡ ꯁꯣꯛꯇꯅ ꯍꯟꯈ꯭ꯔꯕꯗꯤ ꯂꯥꯟꯅ ꯂꯧꯔꯅꯤ ꯈꯟꯗꯨꯅ ꯃꯥ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯕꯥꯇꯣꯟꯅ ꯃꯌꯥꯝ ꯑꯗꯨꯗ ꯃꯌꯥꯝ ꯆꯍꯤ ꯑꯅꯧꯕ ꯂꯥꯛꯂꯝꯗꯥꯏꯒꯤ ꯐꯤ ꯁꯨꯔꯤ꯫ ꯃꯌꯥꯝ ꯑꯗꯨꯅ ꯌꯥꯝꯅ ꯈꯨꯝꯅꯤꯡꯗꯅ ꯑꯧ ꯏꯕꯦꯝꯃ꯫ ꯊꯕꯥꯇꯣꯟ ꯈꯨꯝꯂꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯈꯪꯏ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ꯫ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯑꯗꯨꯝ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯕꯥꯇꯣꯟ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯂꯩꯔꯒ ꯃꯤꯔꯣꯜꯂꯛꯂꯝꯃꯤ꯫ ꯍꯟꯗꯛ ꯃꯤꯔꯣꯟꯕ ꯑꯁꯤꯗꯤ ꯃꯥꯏꯕ ꯑꯗꯨ ꯀꯧꯗꯨꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯏꯄꯣ, ꯍꯟꯗꯛꯀꯤ ꯑꯁꯤꯅ
Thabaton lekagi mina ngangnaba machabu mapung marei faraga adum sikiba aduda ma macha phawba uninglaklamde. Thabaton numaidana. Ipu, masi manghankresida. Kaidawruni. Haihayde. Adumnane matungda haiganu. Ningthemso Thabatonna khaliba adugumna khalibani ningthemso. Ipu, thamlaga kaidawruni. Hanagum adum tawgani. Mamasu masa waraga soklaga tokani. Aikoina pami haiduna mabu kanduna thamba ngamasu nate. Chummi nakoina hairibadu. Adubune nakoigumba kaya amana asumna thawaisinga sibu taibang phaurakpa nangdana hatokpiba asina ji tariba dasa asini khanglabra aduna matungda adugumba wakhal khalhaide tasengna makoina taibang asida khongda jaraklaga mapung marei phana makoina chachakhiba aduna oirabadi kaisu kaide nakoida pabado kaisu leide madudi natan asumna puknungda leina makoibu hatokpiba haibase yamna tawhaidaba wani wafam ase amuk hanna pallagumsiko maibasina yadraduna handaki angang asimasu thamlami Thabaton amuksu angang nupa ama pokle handang muksu nong hek nganbaga angang adu sirami ningthem sauna maiba adu kauba chatlami ipo amta thokpiro maiba du thoraktuna tapna kaidori ningthem aduk yamna sauribadu bu kaidorage ipo Thabaton do angang unari aduga ngasi mo angang adu si angang se kamdo shaibana ningthem gi sauriba mataw aduda maibaduna ngai khone ningthem tapna khanasi Churi tafa maduda tawhaidene kakhalo ningthem asawbana mai haurabani karigi tawhaidabano si thokani haina khodi angang ase thamgumse haina phana kana haijabani ipuna masibu mathoganbani khullekai sigi mamangda mai se thangtoktuna chatpa ngamjri chummi adubu aina chumnagi lairam tilam khara khangi haibagi wani tungda tholakadaba puknungda leiba angang adudi sire natraga hingle haibadudi khangba ngamba natene ningthem Ipuna sumna tawduna kayam kuina thambikidoin ngasidi angang ado aina matup kaktuna khawa maikai mari sinba thungna aina langani ningthem mamit ado I kaba makhai nganglabani ningthem wase hairamlaga yamna thuna sauna chatkre maiba aduna ngai khoni he ningthem nangbo mukta maiba du ningthem bu tane ningthem asiba angang adu puthoraktuna sumang tamna thorai maiba du hek thonglabada ningthem na angang adu la amada haptuna leirami Maiba ado angang ado hek ubada. Karino sidi. Angang ado kayagi matik phazai maiba aduna. Ningthem nangna tawriba thabak ado phatte. Nangi apamba aina tawke amukta tapthakhuni nangbo. Ningthem maiba na hairakpadu kharadi tapthaduna maiba aduda thangjaw ma piduna. Se angang ase matup kakkadabani aduga puduna chatkhaw. Maiba adusu warep ama laure. Laikai khuladuna ma phawba ngangba yaurabani maiba aduna singnaba maga yauna phari aisu aina ngamnanaba changeng amadi tawragi aduga thabak asidi nangna tawgunu ningthem aidi punsi sangna hingadaba su laite nakhoigi teksin hanningadaba pumba aina loina purage ase haiduna angang adu maiba duna matup kaklami ningthem phana haiduna so machani magi hek I aduna sabani macha adu thangna kakpa aduda ningthem Mamit ado kana usinduna khangi yengba ngamjaramde maiba aduna angang ado kakpa loiraga karigum thangi thangpham asina nangi mathangi nacha aduda yauduna poklaklabadi mabu amuk halakadawribani ko mafam ase munna yengho asi haiduna angangi makhongi maphaigana aduda thangna lelami maiba aduna laiwa khara sonduna chaphu amada amuksu hapchilaklami aduga ningthem hadak amuksu Nahana muke dumaina ningthina leiram ngasidi wa ama phawba nganganu ngasina aroibani ko maibado angang du puduna chatkre ningthem ma so hairambagi matung ina famduna lei ningthem handang mukti mamangi adumna karigumba amata tawraktre maiba adu halaklami ningthem maiba aduda karisu tawraktaba adu tamlami maiba adu magi thabak adu mai pakpagi mawongumna momo noktuna phare aigi thajaba khara lei masima mai pakpa oirasanu ko Asumna angang mapal suba asidi hanagi manaba mawong kaya amada ajapuja tawrami aduga ningthemgi imungda su karigumba makhal amatagi saki sapon tawkhiramde maiba adu ningthemgi yum madudagi lai khurumlaga halaklami mayumda halakpa matamda su kharadi thengle maiba aduna halakpagi lambida ningthemgi sikiba angang mayam adu thoktuna leirami
ꯃꯥꯏꯕ ꯑꯉꯥꯡ ꯃꯈꯣꯡ ꯌꯥꯎꯗꯕ ꯃꯃꯤꯠ ꯅꯥꯃꯇ ꯄꯥꯟꯕ ꯃꯀꯣꯛ ꯌꯥꯎꯗꯕ ꯃꯌꯥꯝ ꯑꯃꯅ ꯃꯥꯒꯤ ꯃꯥꯡꯗ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯁ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯃꯥꯏꯕ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯅꯥꯟꯊꯖꯩ, ꯑꯗꯨꯕꯨ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨ ꯑꯃꯃꯝꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯥꯡꯗ ꯍꯧꯔꯤꯕ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯗꯨ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯝꯂꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏ ꯏꯁꯨꯁꯥ, ꯇꯧꯅꯨ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯌꯨ꯫ ꯍꯧꯖꯤꯛꯇ ꯃꯥꯏꯕꯅ ꯃꯀꯛ ꯃꯀꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯇꯨꯅ ꯑꯀꯤꯕꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯋꯥꯔꯧꯅ ꯀꯔꯤ? ꯅꯪꯅ ꯑꯩꯕꯨ ꯀꯔꯤꯒꯤ ꯍꯥꯠꯂꯤ? ꯉꯥꯏꯈꯣ, ꯅꯈꯣꯏꯕꯨ ꯑꯩꯅ ꯍꯥꯠꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ꯫ ꯅꯈꯣꯏꯒ ꯃꯤꯒ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯤ ꯅꯈꯣꯏꯅ ꯃꯤꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯌꯦꯠꯂꯤ? ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯅ ꯃꯥꯏꯕꯒꯤ ꯃꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯀꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯣꯏꯔꯕꯁꯨ ꯏꯕꯣꯆꯧꯕ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯔꯣꯛ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯃꯥꯏꯕ ꯑꯗꯨ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯕ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯦ꯫ ꯏꯁꯨꯁꯥ, ꯅꯈꯣꯏ ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯜꯂꯨ꯫ ꯅꯈꯣꯏꯅ ꯄꯥꯝꯕ ꯀꯔꯤꯅꯣ ꯑꯩ ꯄꯤꯒꯦ, ꯑꯁꯨꯝꯅ ꯇꯧꯒꯅꯨ꯫ ꯍꯧꯖꯤꯛ ꯃꯈꯣꯡ ꯀꯛꯈꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯅꯪꯒꯤ ꯅꯈꯨꯠ ꯅꯥꯝꯃ ꯑꯁꯦ ꯑꯩꯉꯣꯟꯗ ꯄꯤꯌꯨ꯫ ꯅꯠꯇꯦ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯑꯩꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨ ꯈꯛꯇ ꯇꯧꯕꯅꯤ꯫ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯕꯨ ꯄꯨꯛ ꯊꯟꯒꯗꯕ ꯏ ꯌꯥꯎꯕ ꯄꯣꯠ ꯑꯃꯠꯇꯗꯤ ꯄꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯆꯥꯒꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯃꯥꯏꯕꯗꯨꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯏꯕꯅ ꯁꯨꯝꯅ ꯃꯥꯒꯤ ꯁꯪꯒꯣꯜꯗ ꯄꯨꯜꯂꯤꯕ ꯁꯟ ꯂꯥꯕ ꯑꯆꯧꯕ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯁꯦ, ꯅꯈꯣꯏ ꯃꯁꯤꯅꯅꯦ ꯅꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯔꯣ, ꯑꯗꯨꯒꯅꯦ ꯃꯇꯨꯡꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯑꯁꯦ ꯅꯈꯣꯏ ꯇꯧꯔꯅꯨꯀꯣ꯫ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯁꯨ ꯁꯟ ꯑꯗꯨ ꯍꯤꯡꯅ ꯆꯤꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯟ ꯑꯗꯨ ꯆꯩꯅꯥ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯛ ꯀꯟꯅ ꯈꯣꯡꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯥꯔꯣ, ꯅꯈꯣꯏ ꯄꯦꯟꯅ ꯆꯥꯔꯣꯀꯣ꯫ ꯃꯥꯏꯕ ꯑꯗꯨꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯗꯅꯕ ꯍꯥꯏꯅ ꯑꯉꯥꯡ ꯐꯠꯇꯕ ꯁꯣꯔꯦꯟ ꯃꯌꯥꯝ ꯑꯗꯨꯗ ꯋꯥꯁꯛꯍꯜꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨ ꯐꯃꯨꯡ ꯆꯪꯗꯨꯅ ꯍꯤꯞꯊꯕꯗ ꯉꯥꯏꯔꯤ, ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯁꯥꯏꯖꯤꯟ ꯑꯗꯨꯗ ꯃꯤ ꯑꯃꯅ ꯆꯠꯄꯒꯨꯝꯅ ꯒꯣꯔꯣꯡ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯁꯥꯎꯅ ꯍꯩ, ꯅꯈꯣꯏ ꯇꯧꯅꯨꯀꯣ, ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ ꯅꯣꯏ꯫ ꯑꯁꯤ ꯍꯥꯏꯕꯗꯒꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯟ ꯑꯗꯨ ꯎꯁꯤꯟ ꯑꯣꯏꯅ ꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃꯥ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯍꯥꯏꯔꯝꯗꯦ꯫ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯁꯨ ꯁꯨꯗꯕꯗꯤ ꯌꯥꯗꯕꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯗꯨꯅ ꯃꯌꯥꯝꯒ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯅꯤꯡꯊꯦꯝ, ꯅꯪꯕꯨ ꯄꯥꯎ ꯖꯥꯠ ꯌꯥꯝꯅ ꯇꯥꯔꯤꯅꯦꯍꯦ, ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ? ꯅꯤꯡꯊꯦꯝ ꯅꯨꯡꯉꯥꯏꯇꯅ ꯍꯣꯏ ꯈꯨꯔꯥ, ꯅꯪꯕꯨ ꯂꯥꯏ ꯇꯤꯟꯒ ꯑꯝꯇ ꯈꯨꯔꯨꯝꯗꯕ꯭ꯔꯅꯦꯍꯦ? ꯈꯨꯔꯨꯝꯃꯤ, ꯏꯄꯨ ꯏꯕꯣꯆꯧꯕ ꯂꯥꯛꯄ ꯃꯁꯤꯡ ꯈꯪꯗ꯭ꯔꯕꯅꯤ꯫ ꯍꯥꯏ, ꯅꯈꯣꯏꯒꯤꯗꯣ ꯀꯔꯤꯅꯣꯃ ꯇꯧꯔꯕꯅꯤꯀꯣ꯫ ꯅꯪꯅ ꯊꯕꯛ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯇꯨꯡ ꯁꯨꯝ ꯏꯟꯅꯗꯨꯅ ꯂꯩ꯫ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯉꯥꯏꯍꯥꯛ ꯑꯁꯦ ꯁꯤ ꯈꯛꯇ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯂꯩꯒꯗꯕ? ꯑꯧ ꯈꯨꯔꯥ, ꯁꯨꯗ꯭ꯔꯕꯗꯤ ꯀꯔꯤ ꯆꯥꯒꯅꯤ? ꯁꯨꯕ ꯍꯥꯏꯕꯗꯨꯗꯤ ꯇꯣꯉꯥꯟꯅ ꯑꯃ ꯊꯝꯈ꯭ꯔꯒ ꯅꯪꯒꯤ ꯏꯃꯨꯡꯗ ꯀꯥꯡꯈꯗ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯆꯪꯂꯦꯀꯣ, ꯑꯗꯨ ꯍꯥꯟꯅ ꯊꯤꯗꯣꯛꯎꯅꯦ ꯅꯣꯏꯕꯣ꯫ ꯑꯍꯜ ꯑꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯄꯨꯛꯅꯤꯡ ꯑꯣꯟꯅꯅꯕ ꯖꯥꯠ ꯍꯥꯏꯖꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯣꯅꯦ ꯅꯤꯡꯊꯦꯝ, ꯅꯪꯕꯨ ꯊꯕꯥꯇꯣꯟ ꯉꯁꯤꯒꯕꯨ ꯀꯔꯝ ꯀꯥꯟꯗ ꯅꯨꯡꯁꯤꯅꯈꯤꯒꯦ? ꯅꯨꯡꯁꯤꯅꯗꯦꯗ ꯗꯥꯗꯥ, ꯂꯩꯀꯥꯏꯒꯤ ꯏꯇꯩꯃ ꯏꯟꯗꯣꯝꯆꯥ ꯈꯣꯏꯅ ꯁꯤꯟꯕꯅꯦ꯫ ꯍꯣ, ꯑꯗꯨꯅꯤꯅꯦ, ꯅꯪꯗꯤ ꯊꯕꯛ ꯁꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯈꯔ ꯏꯟꯅ ꯑꯃꯒꯤꯗ ꯈꯔ ꯏꯟꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯣ ꯏꯕꯣ, ꯅꯨꯡꯁꯤꯅꯗꯅ ꯂꯧꯔꯛꯄ ꯅꯨꯄꯤ ꯑꯁꯤꯕꯨ? ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯠꯆꯤ ꯀꯣꯠꯇꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯤꯡꯊꯦꯝ ꯚꯥꯞ ꯇꯥꯕ ꯉꯝꯗꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯗꯥꯗꯥ, ꯁꯤꯅꯤꯗꯣ ꯏꯕꯣ, ꯅꯨꯡꯁꯤꯅꯔꯒ ꯂꯧꯔꯛꯄ ꯅꯨꯄꯤ ꯐꯥꯎꯕ ꯑꯔꯣꯟꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯪꯅ ꯁꯨꯛꯈꯪ ꯈꯪꯅꯗꯅ ꯅꯣꯡꯃ ꯐꯥꯎꯕ ꯎꯅꯈꯤꯗꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯊꯥꯖꯔꯨꯗꯣꯏꯅꯣꯅꯦ? ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯐꯠꯇꯅꯕ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯅꯤꯡꯊꯦꯝ꯫ ꯅꯪ ꯊꯕꯥꯇꯣꯟꯗ ꯅꯤꯡꯊꯤꯅ ꯍꯪꯗꯨꯅ ꯌꯦꯡꯉꯨ, ꯃꯥꯒꯤ ꯍꯥꯟꯅ ꯈꯪꯅ ꯆꯥꯟꯅꯕ ꯀꯅꯥ ꯂꯩꯔꯝꯃꯤ, ꯃꯈꯣꯏꯒ ꯋꯥꯁꯛ ꯇꯦꯝꯁꯠꯅꯈꯤꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯌꯥꯝꯅ ꯐꯕ ꯁꯥꯗꯨꯅ ꯃꯤꯒꯤ ꯃꯆꯥꯒꯤꯗ ꯍꯪꯕ ꯌꯥꯗꯦꯅꯦ ꯅꯤꯡꯊꯦꯝ, ꯅꯪꯒꯤꯁꯨꯅꯤꯅꯦ꯫ ꯅꯪꯕꯨ ꯊꯕꯥꯇꯣꯟ ꯅꯠꯇꯕ ꯅꯨꯄꯤꯒ ꯍꯥꯟꯅ ꯀꯣꯏ ꯂꯥꯛꯄ꯭ꯔꯅꯦ? ꯃꯈꯣꯏꯒ ꯋꯥꯁꯛꯅꯈꯤꯕꯒ ꯂꯩꯕ꯭ꯔꯣ? ꯀꯥꯏꯗꯩꯅꯣꯗ ꯈꯨꯔꯥ, ꯑꯩꯗꯤ ꯅꯨꯄꯤꯁꯨ ꯑꯃꯨꯛ ꯐꯥꯎꯕ ꯀꯣꯏꯔꯛꯇ꯭ꯔꯤ꯫ ꯃꯥ ꯐꯥꯎꯕ ꯑꯍꯜꯈꯩꯅ ꯁꯤꯜꯂꯤꯕꯁꯤꯅꯤ꯫ ꯇꯨ, ꯑꯗꯨꯅꯤ, ꯑꯩꯈꯣꯏꯅꯁꯨ ꯅꯪꯕꯨꯗꯤ ꯊꯥꯖꯩ,
ꯑꯗꯨꯒ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯅꯕꯨ ꯂꯣꯠꯀꯦ ꯈꯟꯅ ꯂꯣꯠꯈ꯭ꯔꯕ ꯈꯪꯕ ꯉꯝꯕ ꯖꯥꯠ ꯅꯠꯇꯦ ꯅꯨꯄꯤꯒꯤ ꯊꯃꯣꯏꯗꯤ ꯃꯔꯣꯜ ꯀꯌꯥ ꯈꯥꯗꯨꯅ ꯊꯝꯃꯤ ꯍꯥꯏꯅꯔꯤꯕꯅꯤ ꯅꯪ ꯚꯥꯞ ꯇꯥꯎꯀꯣ ꯅꯪꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ ꯍꯣꯏꯅꯦ ꯑꯉꯥꯡꯕꯨ ꯑꯃꯠꯇ ꯅꯠꯇꯦ ꯅꯤꯄꯥꯟ ꯃꯥꯄꯟꯕꯨ ꯀꯤꯅꯤ ꯇꯥꯕꯗ ꯅꯤꯡꯊꯦꯝ ꯃꯌꯥꯝ ꯑꯗꯨꯅ ꯉꯥꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ ꯊꯕꯥꯇꯣꯟꯕꯨ ꯐꯅ ꯈꯟꯕꯁꯨ ꯉꯝꯂꯛꯇ꯭ꯔꯦ ꯅꯤꯡꯊꯦꯝ ꯃꯌꯨꯝ ꯃꯄꯥ ꯌꯧꯔꯗꯨꯅ ꯈꯨꯔꯥ ꯗꯥꯗꯥ ꯑꯩ ꯑꯃꯨꯛ ꯆꯪꯍꯧꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝ ꯆꯪꯂꯛꯏ ꯊꯕꯥꯇꯣꯟ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯅ ꯏꯟꯁꯥꯡ ꯁꯦꯝꯕ ꯍꯧꯔꯝꯃꯤ ꯅꯤꯡꯊꯦꯝ ꯂꯥꯛꯄ ꯇꯥꯕꯗ ꯊꯣꯛꯇꯨꯅ ꯍꯟꯕꯤꯔꯛꯑꯦꯗꯅ ꯅꯤꯡꯊꯦꯝ ꯁꯥꯎꯔꯝ ꯂꯥꯎꯔꯝ ꯇꯧꯗꯨꯅ ꯄꯥꯕꯗꯤ ꯉꯁꯥꯏ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯕꯗ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯌꯦ ꯍꯟꯖꯤꯜꯂꯛꯑꯣꯏ ꯌꯨꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯅꯤꯡꯉꯣꯏ ꯊꯕꯥꯇꯣꯟ ꯅꯣꯡꯃꯇ ꯉꯥꯡꯗꯕ ꯋꯥꯉꯥꯡ ꯑꯃ ꯍꯥꯏꯔꯛꯄꯗꯨꯗ マス ꯃꯕꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯖꯩ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯨꯝꯂꯨꯗ꯭ꯔꯦ ꯊꯕꯥꯇꯣꯟ ꯑꯁꯥꯎꯕꯗꯨ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯏꯟꯁꯥꯡꯁꯦ ꯀꯔꯤ ꯑꯣꯏꯅ ꯊꯣꯡꯉꯨꯒꯦ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯃ ꯑꯗꯨꯝ ꯊꯣꯡꯉꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯊꯕꯥꯇꯣꯟ ꯋꯥ ꯑꯝꯇ ꯉꯥꯡꯅꯔꯝꯗꯦ ꯅꯤꯡꯊꯦꯝꯁꯨ ꯃꯕꯨꯛꯅꯤꯡꯗ ꯃꯋꯣꯟ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯍꯥꯏꯔꯝꯗꯦ ꯊꯕꯥꯇꯣꯟ ꯃꯆꯥ ꯌꯥꯎꯗꯅ ꯐꯅ ꯀꯨꯏꯅ ꯂꯩꯔꯦ ꯍꯟꯗꯛꯇꯤ ꯑꯗꯨꯕꯨ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯃꯅ ꯃꯆꯥꯒꯤ ꯑꯋꯥꯠꯄ ꯂꯩꯕ ꯑꯁꯤꯗꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯣꯊꯥꯕ ꯐꯪꯕ ꯉꯝꯂꯝꯗꯦ ꯊꯕꯥꯇꯣꯟ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯂꯩꯔꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯊꯋꯥꯏ ꯇꯥꯅ ꯉꯥꯏꯍꯥꯛ ꯌꯦꯡꯖꯩ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯃ ꯄꯤꯗꯨꯅ ꯊꯣꯏꯕꯤ ꯁꯦꯁꯦ ꯁꯤꯗ ꯂꯥꯛꯑꯣ ꯑꯉꯥꯡ ꯑꯗꯨ ꯑꯆꯥꯄꯣꯠꯇꯨ ꯎꯕꯗ ꯀꯔꯤꯁꯨ ꯈꯪꯖꯗꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯊꯕꯥꯇꯣꯟ ꯑꯉꯥꯡ ꯑꯗꯨ ꯄꯝꯗꯨꯅ ꯁꯦꯁꯦ ꯀꯕꯣꯛꯁꯤ ꯆꯥꯎ ꯑꯉꯥꯡ ꯑꯗꯨꯗ ꯀꯕꯣꯛ ꯑꯗꯨ ꯄꯤꯔꯝꯗꯨꯅ ꯊꯕꯥꯇꯣꯟ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯔꯛꯏ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯊꯣꯛꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯩ ꯀꯕꯣꯛꯇꯨ ꯆꯥꯒꯅꯨ ꯍꯤꯡꯆꯥꯕꯤꯁꯤꯅ ꯄꯤꯔꯝꯕ ꯑꯣꯏꯔꯤꯅꯤ ꯑꯉꯥꯡ ꯆꯥꯕꯤꯁꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯏꯆꯥꯁꯦ ꯆꯥꯊꯣꯛꯈꯤꯗꯅ ꯇꯣꯛꯄ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯀꯕꯣꯛ ꯑꯗꯨ ꯀꯟꯊꯠꯂꯤ ꯑꯉꯥꯡ ꯑꯗꯨ ꯀꯕꯣꯛ ꯑꯗꯨ ꯆꯥꯕ ꯐꯪꯗꯕꯗꯨꯗ ꯀꯞꯂꯛꯂꯝꯃꯤ ꯇꯧꯔꯤꯕꯗꯨ ꯊꯕꯥꯇꯣꯟ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯗꯨ ꯃꯔꯥ ꯂꯩꯔꯕꯤ ꯑꯃꯒꯨꯝꯅ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯑꯗꯨꯝ ꯆꯠꯂꯤ ꯃꯃꯥꯗꯨꯅ ꯊꯕꯥꯇꯣꯟꯕꯨ ꯇꯥꯟꯅꯗꯨꯅ ꯍꯥꯏ ꯍꯤꯡꯆꯥꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯉꯥꯡꯗ ꯀꯕꯣꯛ ꯄꯤꯔꯝꯂꯤꯕꯗꯤ ꯏꯆꯦ ꯁꯨꯝ ꯅꯨꯡꯁꯤꯗꯨꯅ ꯄꯤꯔꯝꯕꯅꯤ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕ ꯑꯝꯇ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯨ 이베ꯝꯃ ꯅꯪꯅ ꯅꯨꯡꯁꯤꯕꯁꯦ ꯀꯤꯅꯦ 이자 ꯑꯃꯈꯛ ꯇꯔꯛ ꯄꯣꯛꯆꯕꯁꯦ ꯍꯥꯠꯇꯣꯛꯄꯤꯒꯦ ꯍꯥꯏꯔꯤꯔꯣ ꯀꯩꯅꯣ 이제ꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯇꯨꯡ ꯃꯅꯥꯎ 이자ꯗ ꯑꯆꯥꯄꯣꯠ ꯄꯤꯒꯅꯨꯀꯣ ꯀꯤꯅꯤ 이베ꯝꯃ ꯅꯪꯁꯦ ꯅꯨꯄꯤ ꯑꯗꯨꯅ ꯊꯕꯥꯇꯣꯟꯕꯨ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯕꯤꯔꯝꯃꯤ ꯊꯕꯥꯇꯣꯟ ꯉꯥꯡꯂꯛꯂꯤꯕ ꯑꯗꯨ ꯇꯥꯕ ꯉꯝꯗꯅ ꯏꯆꯦ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯃꯇꯨꯡꯗ ꯑꯩꯁꯨ ꯄꯤꯔꯔꯣꯏ ꯁꯨꯝ ꯂꯝꯕꯤꯗ ꯁꯥꯟꯅꯔꯝꯕꯗꯨꯗ ꯅꯨꯡꯁꯤꯗꯨꯅ ꯄꯤꯔꯝꯕꯅꯤ ꯑꯗꯨꯒ ꯏꯆꯦꯅ ꯉꯥꯡꯂꯤꯕ ꯑꯗꯨꯗꯤ ꯈꯔ ꯍꯦꯟꯃꯜꯂꯤ ꯀꯔꯤꯒꯤ ꯍꯦꯟꯃꯟꯕ 이베ꯝꯃ ꯋꯥꯠꯃꯜꯂꯕꯅꯤ ꯑꯗꯨ ꯐꯥꯎꯕꯗ ꯋꯥꯠꯂꯕꯅꯤ ꯅꯪꯁꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯤꯅꯔꯕꯅꯤ ꯅꯪꯒ ꯊꯦꯡꯅꯅꯤ ꯈꯟꯗꯨꯅ ꯑꯉꯥꯡ ꯐꯥꯎꯕꯅꯦ ꯀꯅꯥꯃꯠꯇ ꯊꯥꯗꯣꯛꯅꯗ꯭ꯔꯕꯅꯤ 이베ꯝꯃ ꯊꯕꯥꯇꯣꯟꯗ ꯖꯒꯠ ꯄꯨꯝꯕꯒꯤ ꯑꯊꯤꯕ ꯋꯥ ꯄꯨꯝꯅꯃꯛ ꯉꯥꯡꯕꯤꯔꯦ ꯊꯕꯥꯇꯣꯟꯕꯨ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯤ ꯑꯃꯒꯨꯝꯅ ꯀꯕꯣꯛ ꯑꯃꯈꯛꯀꯤ ꯋꯥꯍꯧ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥꯗꯨ ꯄꯝꯗꯨꯅ ꯏꯁ 이자ꯁꯦ ꯁꯤꯔꯝꯅꯤꯗ ꯃꯇꯨꯡ ꯃꯅꯥꯎ ꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯣ ꯂꯩꯀꯥꯏ ꯊꯕꯥꯇꯣꯟꯅ 이자ꯁꯦ ꯍꯥꯠꯀꯦ ꯇꯧꯔꯝꯃꯦ ꯅꯨꯄꯤꯗꯨ ꯂꯥꯎꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯕꯥꯇꯣꯟ ꯃꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯗꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯆꯔꯛꯂꯝꯃꯤ ꯊꯕꯥꯇꯣꯟ ꯀꯞꯅ ꯂꯥꯛꯄ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ ꯀꯩꯗꯧꯔꯦ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯦ ꯊꯕꯥꯇꯣꯟ ꯃꯥꯒꯤ ꯅꯨꯄꯥꯅꯤ ꯁꯥꯗꯨꯅ ꯇꯧꯔꯤꯕꯗꯨ ꯂꯣꯏꯅ ꯇꯝꯖꯔꯛꯏ ꯅꯤꯡꯊꯦꯝ ꯁꯥꯎꯅ ꯃꯤꯅ ꯍꯥꯏꯗꯨ ꯆꯨꯝꯗ꯭ꯔꯣ ꯅꯁꯥꯅ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯌꯥꯗ꯭ꯔꯣ ꯁꯨꯝꯕ ꯑꯃ ꯉꯥꯡꯅꯔꯦ ꯈꯪꯉꯗꯤ ꯆꯦꯛꯁꯤꯟꯒꯗꯕꯅꯤ 이베ꯝꯃ ꯅꯪ ꯂꯧꯔꯨꯗꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯊꯕꯥꯇꯣꯟ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯃꯨꯛꯁꯨ ꯉꯥꯡꯕꯤꯔꯦ ꯊꯕꯥꯇꯣꯟ ꯃꯥꯒꯤ ꯅꯨꯄꯥꯅ ꯉꯥꯡꯁꯤꯜꯂꯛꯄ ꯑꯗꯨꯗꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯃꯥꯒꯤ ꯀꯅꯥ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯇ꯭ꯔꯕꯒꯨꯝꯅ ꯈꯟꯖꯔꯛꯂꯝꯃꯤ ꯅꯤꯡꯊꯦꯝꯒꯤ ꯃꯄꯥꯁꯨ ꯑꯍꯜ ꯃꯌꯥꯝ ꯑꯃꯒ ꯄꯨꯜꯂꯝꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯅꯤꯡꯊꯦꯝ ꯃꯄꯥ ꯀꯔꯤꯅꯣꯅꯦ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯇꯧꯔꯤꯕꯗꯨꯕꯣ ꯅꯈꯣꯏꯕꯨ ꯂꯥꯏꯒ ꯑꯃꯠꯇ ꯈꯨꯔꯨꯝꯗ꯭ꯔꯕꯔꯣ ꯋꯥꯍꯪ ꯑꯁꯤ ꯈꯨꯝꯕꯗ ꯅꯤꯡꯊꯦꯝꯒꯤ ꯃꯄꯥ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯌꯥꯝꯅ ꯇꯟꯅ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯂꯥꯏꯗ ꯈꯨꯔꯨꯝꯕꯗ ꯃꯁꯤꯡ ꯈꯪꯗ꯭ꯔꯕꯅꯤ ꯍꯥꯏ ꯅꯈꯣꯏꯒꯤ ꯅꯃꯧ ꯑꯁꯤ ꯀꯔꯤꯅꯣꯁꯨ ꯍꯥꯏꯅꯩꯅꯤꯍꯦ ꯍꯥꯏꯁꯅꯨ ꯃꯥꯒꯤꯗꯤ ꯀꯔꯤ ꯐꯖꯕꯝ ꯂꯩꯒꯅꯤ ꯃꯔꯥꯏꯕꯛꯀꯤꯅꯤ ꯅꯤꯡꯊꯦꯝꯒꯤ ꯃꯄꯥꯗꯤ ꯊꯕꯥꯇꯣꯟꯕꯨ ꯊꯥꯖꯩ ꯃꯥꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯕ
Mabu mabuk olhanba haiba asi khara luna thoi. Somdadi ningthem adu mi punba khudingi wari narami. Masu asum taduna leiba ngamlamde. Nongmade ningthem miga saunaduna hanjilai. Thabaton masa nungaite hainuna hiptuna lai. Ningthem tumduna lairiba magi nupibu prap laktuna masa paiduna chingthoi aduga sauna. Lao, nayumda chalo lao. Thabaton tawriba aduda ma kiba amadi nungaitaba phawjarami. Thabaton kaptuna. Kaino tawrisibo? Numidang sida aibu kaida chalo haino. Numidang sida ni chalo haisi. Ai migi mamangda mai sida pam lechi. Nangse naram chalurangani haiba ai thajarakti. Mina ngangnariba se soidana chumnamgani. Kaino haidubo? Tawriba mayamsibu sibu ina tawningduna tawbra. Ningthem sauna thabatongi mamainda khupakna thajali aduga. Warak watemdabagi haunaba nachindu khomini ha. Aniduna launaribadu taraduna ningthemgi mapa thoraktuna. Hai, karino ne? Wagi wachumna ngangnaba kari tawbogine noiba. Machada onsinduna. Ningthem, tawnu. Chapuna kairaga kwakna harawi haibado madu taduna tokani. Aduga ne, ima oibema. Nangshu, laikai asina ngangnariba tawnariba ase. Khangduna, sauraktuna tawraklibani haibasi khanguko. Nupana saurabadi mathong kaya chadaban. Nakoi angang amata nate. Wakal tana layuko. Ningthemna mapada. Baba, masigi nupise laisaringaida mathong kaya charamoi. Aduna tawri ngaktani. Asumna tawba khullekai asida kanamta yaudri. Hai, nangdi madu hana kariki yanghaude. Nasagi oiraba mapot amabu nangi nate haina huntokpadi yaroini hojikti. Ani ado Thabaton bu mara lairabagumna wari sanari. Thabaton taduna laiba ngamjre. Thabaton kaptuna changki. Mapamda halage haibasu mama poktabigi sare. Mapam asida lairabasu mayamgi minok maisa khangba tarami. Adubu mapumnamak adu khangduna maraibakini khanduna lairami. Thabaton amuksu ikuidana mirolaklami. Ningthem Thabaton da sauna. Angang adu manghanko. Madu poklaklagane hanagi mathak asida. Wa ngangbado soidana henjilakani. Makubokna kanna angang adu manghankinaba hairami adubu Thabaton handaki asidi. Mamangi adugumba karigumba amata tawramde. Manasu karisu tawroi haina thajarami. Maku amadi magi nupana ngangmanba aduda Thabaton maibagi manakta laklami. Imung aduda tawriba adu lijarami. Maiba aduna. Chummi Thabaton. Nangsu makoibu saurun. Adugane handaki asidi aina yamna thajabale. Nang masimadi jeksina thamnanabu hono. Thabaton nungaitana. Ipo adubu makoina haiba siga ibu. Kaisu tawroi. Ai laktuna wari sagi. Chalo ngasidi. Thabaton mayumda thuna halaklami. Maiba aduna Thabaton bu yengduna. Kayada maraibak thiribanu. Khul lekai asida phattaba pumba nangonda loina hek taida koima oibema. Maiba do ningthemgi manakta laklami. Ningthemdi maiba adubu thajadrabasu hanna phawba yenglamde. Maiba aduna ningthemna khaliba wakal adu khanglami adubu ma kaisu hairamde. Ningthemgi mapada. Ningthem mapa. Handang mukki sidi aigi thajaba kharale. Masimadi ne aikhoi yengminarasi. Ningthemgi mapa su hainingdana. Ibo chawba. Ai kari haigadabanu khangje. Nangna hena khangdibadani. Laikai lanba ngamje. Aibu angang asi mina khanglakjingaida lauthokkhibana phai haina khalini. Wari sanariba aduda phawduna chatpaduda maibana. Ningthem nangsu laune. Wa khanasi law. Ipo kari amu khanadoino. Hanagi hana adum siraga poklakani. Natraga ipan yaudringaida adum sini. Masidane karisu ahomba awonba lairoi. Aidi haidum hainareda. Hairagliba aduda Thabaton nungaitaba phawjai. Ningthemdi machabu sunung nungsiba phawdrabani. Mathamoi adu nungumna kansinkrabani. Hai, tawhaidine nangbo adumna haigana. Aina hairisini. Handaki asidine aina thajaba chauna lai. Nakhoi pukning hanthagan. Ningthemgi mapana karigumba soirabadi kamdoba. Karigumba amasida soirabadine aina daita pumnamuk pujagi tada. Imung adu maibagi achetpa thajaba aduda ngaihakti asa urakpagum tawrai. Ningthemgi mapana Pai nangna pumnamak pugani hairabanina yengba tabani. Adubu handak asida soirabadi aibu phatte haiganu ko ibo chawba.
ꯃꯥꯏꯕꯗꯨ ꯏꯃꯨꯡ ꯑꯗꯨꯗ ꯑꯁꯥꯒꯤ ꯏꯔꯤꯛ ꯈꯤꯛꯂꯝꯂꯗꯨꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯒꯤ ꯆꯤꯡꯅꯕ ꯑꯗꯨ ꯄꯨꯡꯀꯣꯛ ꯍꯦꯛꯀꯣꯛꯄꯃꯛꯇꯤ ꯑꯣꯏꯔꯝꯗꯦ꯫ ꯊꯕꯥꯇꯣꯟ ꯍꯟꯗꯛꯃꯨꯛꯇꯤ ꯅꯨꯄꯤ ꯑꯃꯅ ꯃꯆꯥ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯇꯥꯡꯀꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯊꯕꯥꯇꯣꯟ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯃꯥꯡꯊꯛꯇꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯇꯧꯈꯤꯗ꯭ꯔꯤꯕ ꯑꯗꯨꯗ ꯀꯩꯅꯣ ꯍꯟꯗꯛꯀꯤ ꯃꯇꯧ ꯑꯁꯤꯕꯣ? ꯑꯩꯕꯨ ꯏꯁꯥꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯁꯤꯕꯨ ꯍꯟꯗꯛꯅ ꯀꯔꯝ ꯇꯧꯒꯅꯤ? ꯅꯤꯡꯊꯦꯝ ꯆꯪꯂꯛꯇꯨꯅ ꯁꯝꯕꯜ ꯊꯤꯡꯂꯤꯕꯁꯦ ꯈꯔ ꯑꯃꯨꯛꯇ ꯌꯥꯎꯂꯣ, ꯄꯥꯕ ꯏꯕꯥꯅꯤ ꯇꯧꯕꯁꯦ ꯌꯥꯗ꯭ꯔꯦ꯫ ꯊꯕꯥꯇꯣꯟ ꯇꯞꯅ ꯑꯩ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯄꯥꯕ ꯅꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯇꯧꯕꯤꯔꯒꯦꯔꯥ? ꯅꯤꯡꯊꯦꯝ ꯁꯥꯎꯒꯠꯇꯨꯅ ꯑꯩꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯌꯥꯗ꯭ꯔꯦꯗꯅ, ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯤꯔꯣꯜꯂꯤꯕꯅꯤ ꯍꯥꯏꯅ ꯀꯔꯤꯒꯨꯝꯕ ꯁꯤꯡꯕꯨꯟ ꯃꯐꯩ ꯑꯃ ꯐꯥꯎꯕ ꯇꯧꯈꯤꯕ ꯅꯠꯇꯦ꯫ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ haidana. ꯑꯗꯨꯒ ꯑꯉꯥꯡꯅ ꯃꯊꯣꯡ ꯍꯨꯛꯇꯕ ꯉꯥꯛꯇ ꯄꯣꯛꯂꯛꯂꯒ ꯍꯟꯗꯛꯁꯨ ꯁꯤꯔꯒ ꯃꯥꯏ ꯄꯣꯛꯆꯔꯛꯀꯅꯤ꯫ ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨꯕ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯋꯥꯠꯂꯕꯅꯤ꯫ ꯂꯥꯎ ꯊꯕꯛ ꯉꯥꯏꯍꯥꯛ ꯇꯧꯁꯤꯂꯥꯎ꯫ ꯑꯁꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯅꯃꯠ ꯃꯥꯡꯕ ꯍꯧꯅꯗꯦ꯫ ꯊꯕꯥꯇꯣꯟ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯏ꯫ ꯊꯕꯥꯇꯣꯟ ꯀꯩꯁꯨ ꯍꯥꯏꯗꯅ ꯑꯗꯨꯝ ꯏꯟꯅꯩ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯄꯥꯅ ꯎꯔꯗꯨꯅ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯅꯤꯡꯊꯦꯝ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯅꯤꯡꯊꯤꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯕꯥꯕꯥ ꯐꯖꯅ ꯍꯥꯏꯕ ꯌꯥꯗꯦ, ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅꯇ ꯂꯩ ꯑꯉꯥꯡ ꯑꯁꯤꯕꯁꯤꯒꯤ꯫ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯅꯤꯡꯊꯦꯝ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ ꯅꯪꯕꯣ꯫ ꯅꯤꯡꯊꯦꯝ ꯃꯥꯗꯤ ꯊꯕꯥꯇꯣꯟꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯥꯎꯗ꯭ꯔꯕꯒꯨꯝꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯍꯨꯒꯤ ꯃꯌꯥꯏꯅ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯒꯤ ꯃꯄꯥꯗꯤ ꯈꯔꯗꯤ ꯐꯔꯤ, ꯑꯗꯨꯕꯨ ꯃꯥꯁꯨ ꯐꯅꯌꯥꯝ ꯀꯟꯅꯗꯤ ꯑꯣꯜꯂꯕꯅꯤ꯫ ꯊꯕꯥꯇꯣꯟꯁꯨ ꯃꯥꯏꯕ ꯑꯃꯗꯤ ꯃꯃꯥꯡꯊꯛꯇ ꯇꯧꯈꯤꯕ ꯑꯗꯨꯗ ꯈꯦꯠꯅꯃꯟꯕ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯗꯤ ꯊꯝꯖꯔꯝꯃꯤ꯫ ꯊꯕꯥꯇꯣꯟ ꯋꯥꯅ ꯈꯥꯡꯗꯨꯅ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯝꯃꯤ꯫ ꯊꯕꯥꯇꯣꯟ ꯑꯉꯥꯡ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯍꯦꯛ ꯄꯣꯛꯄꯒ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯈꯥꯛꯄ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯀꯟꯅ ꯆꯨꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯃꯥꯌꯣꯛꯅꯕꯤ ꯑꯗꯨꯅ ꯎꯕꯗ ꯏꯁ ꯀꯔꯤꯅꯣ ꯑꯉꯥꯡ ꯑꯁꯤꯗꯤ ꯑꯁꯨꯛ ꯐꯖꯕꯁꯤꯗꯤ, ꯑꯗꯨꯒ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯀꯔꯤꯅꯣ? ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯄ ꯑꯁꯤꯗꯗꯤ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯍꯦꯟꯃꯟꯕꯅ ꯊꯥꯜꯂꯤꯕ ꯃꯩ ꯑꯗꯨ ꯃꯨꯠꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯅꯤꯡꯊꯦꯝ ꯃꯩ ꯆꯨꯈꯠꯂꯨꯅꯦ ꯅꯪꯕꯣ, ꯊꯣꯡ ꯊꯣꯡꯅꯥꯎꯁꯨ ꯂꯣꯏꯅ ꯑꯃꯨꯛꯇ ꯂꯣꯟꯁꯤꯜꯂꯨꯅꯦ꯫ ꯅꯤꯡꯊꯦꯝ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯇꯧꯗ ꯌꯥꯗ꯭ꯔꯗꯨꯅ ꯇꯧꯔꯤ꯫ ꯃꯩ ꯄꯨꯁꯟꯗꯨꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯩ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯌꯦꯡꯉꯨꯅꯦꯍꯦ, ꯅꯪꯕꯨ ꯃꯁꯛ ꯑꯁꯤ ꯅꯪꯗꯨ ꯃꯥꯜꯂꯤꯅꯦ꯫ ꯑꯁ ꯌꯥꯔꯦꯗ ꯏꯅꯦ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯁꯤꯔꯝꯒꯗꯧꯔꯕꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯕꯨ ꯊꯃꯣꯏ ꯀꯥꯏꯅꯅꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯥꯏ ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ꯫ ꯅꯤꯡꯊꯦꯝ ꯃꯥꯏꯕꯅ ꯍꯥꯏꯔꯝꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯅꯤꯡꯊꯥ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯥꯏꯕꯅ ꯊꯥꯡꯅ ꯂꯦꯟꯈꯤꯕ ꯗꯥꯛ ꯑꯗꯨ ꯂꯩꯔꯝꯕ ꯎꯕꯗ ꯅꯤꯡꯊꯦꯝ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯑꯉꯥꯡ ꯑꯗꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯅ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯊꯕꯥꯇꯣꯟ ꯃꯥꯗꯤ ꯃꯆꯥꯒꯤ ꯐꯖꯕ ꯅꯨꯡꯁꯤꯕ ꯑꯗꯨꯗ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦ꯫ ꯊꯕꯥꯇꯣꯟꯅ ꯁꯥꯎꯗꯨꯅ ꯇꯧꯔꯤꯕꯅꯤ, ꯃꯥꯏꯅ ꯐꯖꯔꯛꯀꯅꯤꯗ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯄꯥꯗ ꯑꯃꯨꯛ ꯗꯥꯗꯥ ꯅꯁꯨ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ꯫ ꯅꯤꯡꯊꯦꯝ ꯃꯄꯥꯁꯨ ꯑꯉꯥꯡ ꯑꯗꯨꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦ꯫ ꯏꯁ ꯀꯔꯤꯅꯣ ꯑꯉꯥꯡ ꯑꯁꯤꯗꯤ? ꯃꯁꯨ ꯑꯗꯨ ꯃꯔꯥꯏꯕꯛꯇ ꯆꯨꯞꯄꯤꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯍꯦ ꯏꯁꯣꯔ ꯅꯪꯒꯤ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯀꯔꯤ? ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯁꯨ ꯑꯁꯦ ꯃꯃꯥꯒꯤ ꯃꯊꯥꯗꯒꯤ ꯍꯩꯗꯣꯛꯄꯤꯒꯅꯨꯀꯣ ꯍꯟꯗꯛꯇꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯄꯥꯗꯨ ꯃꯁꯨꯕꯨ ꯄꯝꯗꯨꯅ ꯏꯁꯣꯔꯗ ꯊꯧꯅꯤꯖꯩ꯫ ꯊꯧꯅꯤꯖꯕ ꯑꯗꯨ ꯎꯔꯕ꯭ꯔꯥ ꯈꯪꯗꯦ ꯍꯟꯗꯛꯇꯤ ꯑꯉꯥꯡ ꯑꯗꯨ ꯏꯄꯥꯟ ꯊꯥꯕ ꯐꯥꯎꯕ ꯀꯔꯤꯁꯨ ꯇꯧꯗꯅ ꯍꯤꯡꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯁꯨ ꯀꯧꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯈꯪꯍꯧꯗꯅ ꯃꯤꯍꯨꯜ ꯑꯃ ꯆꯣꯡꯂꯝꯃꯤ, ꯑꯗꯨꯒ ꯍꯔꯦ ꯍꯔꯦ ꯀꯔꯤꯅꯣ ꯇꯧꯔꯝꯂꯤꯕꯁꯤꯗꯤ? ꯑꯉꯥꯡ ꯑꯗꯨꯒꯤ ꯗꯥꯛ ꯑꯗꯨꯁꯨ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯊꯕꯥꯇꯣꯟꯗ ꯏꯃꯧ ꯏꯕꯦꯝꯃ ꯑꯉꯥꯡ ꯑꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯒꯗꯕꯅꯤꯀꯣ, ꯃꯥꯅ ꯆꯍꯤ 4 ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ꯫ ꯊꯕꯥꯇꯣꯟ ꯆꯤꯡꯅꯅ ꯏꯄꯣ ꯑꯉꯥꯡ ꯑꯁꯤꯕꯨ ꯆꯍꯤ 4 ꯐꯥꯎꯕ ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯗꯨꯕꯨꯅꯦ ꯃꯥꯒꯤ ꯑꯖꯥ ꯄꯨꯖꯥ ꯈꯔꯗꯤ ꯂꯩꯔꯤ, ꯃꯗꯨ ꯇꯧꯈꯤꯁꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯂꯥꯏ ꯐꯅ ꯌꯥꯝꯅ ꯈꯨꯔꯨꯝꯂꯛꯂꯦ꯫ ꯃꯥꯏꯕ ꯃꯥꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨꯁꯨ ꯃꯥꯏ ꯄꯥꯛꯍꯜꯂꯒꯦ ꯍꯥꯏꯕ ꯃꯥ ꯈꯜꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯃꯥ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯦ꯫ ꯊꯕꯥꯇꯣꯟ ꯃꯃꯥ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯄꯨꯝꯕ
macha aduda loina haizinba haurakle. Angang adusu kaisu tawdre. Ningthemdi angang adu hanna phawba phana kuina leiraba phawba sungyeng yenglamde. Karigumba amuk leikidaba thoklabadi magi thamoida amuk sunauna kaigani haina kirami. Ningthem angang adu ipal thaba phawba hingduna leiba aduda. Karinune handaki ichanupi asidi kaisu tawdi. Ipuna haiba adubu chumnatrane. Ningthemgi mapana masu adu pamduna nungsa yaihali. Madu ningthemna urami. Ningthem macha adu yengi haina changlaklami. Mapana tu yengu launi he. Isu nupi ase kayada phajariban. Ningthem kina angang adu yenglami. Macha nupi adu ubada ningthemna masibu aigi icha. Mani ni he aikhoigi isuni ni he. Se ngahakta yengnamuko aine nungsa se khananaba karinomta lawirukige. Ningthemda angang adu sinaramlaga chatkre. Ningthem maibana haibadu chumbra haina ningtha adu haigatuna yenglubada thangi dakfam adu taduna leirami. Ish karino tawribasiri. Ipagi bema nangbu aikhoi mayam ase amuk thadoktuna chatkini khanbada ipadi laiman oiredako. Kayam kuina nangbu aikhoigi inakta leigani. Angang adubu yengna mawon khalli. Maiba aduna hairamba adudi manatana kanamtana khangdabani ngaihak aduda laikai aduna ningthemgi machanupi ama phangsare handakti sidre masak yamna phajai haina ngaihak phawba leptana yengba laklami. Adubu angang adu numidang hek yobaga mafam marang khangdana kanna yamna kablaklami. Thabaton angang adubu pamduna yamna kanna themba hawraklami. Ningthemdi angang adugi mawongda chingnaba adumadi tawrami. Ngaihak apuk leiraga angang adu kappa phaduna mamit phawba udriba mana yamna harauna noglaklami. Thabaton macha adubu pamduna leiba kiba ma yawrakle. Thabaton ningthemda pakhatna angang aduna tawribadu tamlami. Ningthemna thabatonda angang ase afaba kaisu oigidaba mande. Ipuna hairamba amasu lei. Aduna mabu hatokrase. Thabaton phana haiduna su machani. Machagi nungsibada ngauzaribani. Kaino haibiribudubo. Ipuna kari hairibanu. Wado mayek sengna haibiyo. Angang adugi dakfam adu yenghanduna. Tu masigi dak ase mamangi angang aduda ipuna thangna lenkibani. Masina karigumba yauduna poklaklabadi angang ado amuk halaklibani hairami. Aduna aikhoibu otpa lakliba angang. Thabaton pamliba angang adu phamung aduda gyan mangna poklongna thadai. Kari halaibani haiba. Angang adu chaina aduna kablaklami. Ani adu mikap thorai. Thabaton machabu amuk pamduna themi. Mamangda hingduna leiraba machabu phatte haina karamna hatpadi ngamgani. Thabatonna ipugi manakta aikhoi chatuna kari karam tawsige haibado hangluse. Maduna tana aikhoigi inakta leiriba icha asibu kamaina hatpa ngamdoino. Nong hek nganbaga ani ado macha adu puduna maibagi manakta chatuna wa kaya ama tanarami. Maibana Ningthem nangna haiba chummi. Adubu kanana khangani karisu tekta kaidana leiraklibase haina phanadi kuire. Hingduna leiribase kuire. Aikhoine isorbu thajasi. Isorgi mafamdagine nachagi punsini siko. Maiba aduna ningthemna angang adu manghankise haibadu yaramde. Ningthemsu maibana angang adu kaisu tawroi haibadu da thajaduna macha adubu nungsina loina jarakle. Angang adu chahi ani ahum sujilakle. Hujikti angang aduna imungi mitki mani oiduna leirakle. Mama mapa anina mayamdagi punghen henna imung asibu changkholi haiduna changkhonbi haina kaurami. Angang adugi phajaba adusu laikai aduda wari narami. Thabaton ningthem lakte haina numidangi imungi thabak pumba loiraduna macha adubu poduna mangol aduda leiri. Ngaihak aduda ikhang khanghaudana yumgi nakalda hauriba lapu pambi adu kanna haiba hauраklami. Thabatonna kana no. Thabatonna hek laubada hairambadu tokre. Thabaton thokiba aduda nusisituna tawri male. Ngaihak amuk leiraga angang kapagi makhol amuk tarakle. Thabaton kaurakliba aduda masa adu pakhalai. Kanano haina yenglubada kanasu leiramde. Thabaton imungda thuna changlai. Angang adudi karisu tawdana tumduna leiri. Thabaton
Macha adu thaduna ningthina tumhalli. Ngaihak amuk leiraga mapandagi angang amagi khonjelna. Ima, Ima, thong hango, aisu changake. Thabaton kibana loire. Angang adu amuksu thong thinduna. Ima, Ima, thong hango. Thabaton thong adu hangtoke haina thorai. Thong adu hek hangtokpaga angang nupa macha amana. Macha nupi adubu puduna chenkhirami. Thabaton macha nupi adubu pukre haina kanna lauduna tane. Mana tauribadu taibang aduda kanna lauduna. Taningthem, angang pukre da khamo. Ningthem na Thabatonda. Thaba, kaidoragi nangbo. Thabaton phuk hawatuna. Kadai, aigi cha changkhunbidi. Manakta tumduna lairiba macha adu chetna ponduna kablai. Yaro, icha puduna chatpa yaroi. Ningthem macha adubu lauduna. Se, kaishu tauroi. Mang phataba mangduna tauribani. Isingse khara thaksiluse. Ningthem Thabatonbu thembi. Mabuk ningdadi maso jingnabadi adum phauri. Asumna mangdada nattana imung asida karigumba manin kharadi angang asina hek pokpudagi adum taurai. Changkhonbibu puge tauriba asi phanayamnadi surabani. Phattaba angangsing aduna changkhonbibu senaduna lairibani. Thangnaba angang amana mamada. Ima, achapose changkhonbiga chaminaruge. Hai, yade. Makhoida changba yade. Changkhonbi haibado madi bhutni ko nang amuk chabikhini. Nang makhoida changba yade ko. Mama aduna changkhonbiga tinadanaba angang aduda panghaida haijalami. Angang adushu changkhonbibu kirami. Mama na hairibadu thajarami. Thabaton machabu puduna kaitheldagi kumlai. Changkhonbi madi angang nina angang mayam sanaribadu ubada. Ima, aisu sanaba yauruge. Ichabu sananingbrane. Chalo, sanaruru. Changkhonbi mayamdugi marakta harauna chensilami. Mama na haikiba angang aduna. Changkhonbi, nang lakano, kiye, nang lakano. Mayamadu Changkhonbi di hingchabini butni haiduna kaiduna cheli. Thaba macha aduda tauriba aduda chensinduna macha adubu pamkhali. Changkhonbi bu mayam aduna maga sanasi yadaba aduda kaplaklami. Thaba na angang mayam aduda nakhoida adumna mangonda hayu haina kanana haige. Angang nupa macha amana. Aikhoi imana hai, madi phattaba angang ne. Phattaba lai mayamna olakpani butni hai. Akhodi ma kijai. Thabaton angang oijarabasu hairakliba aduda mathamoy adu machetana kaizai. Macha adubu pamduna kariso hairamdana laklami. Changkhonbina maron isusudana. Ima, aibu butne haise kaigino. Moina aiga sanase haiba sukya yade. Changkhonbi mamangdasu mayamga sanasi yadaba asi phanayamna surabani. Mabu naitom adum taduna kanasu tinadana thambirami. Thabaton machagi wangang aduda pakhum piba ngamdraduna. Makhoiga ichaga sananingdaduna tauribani. Ichagidi ima leirisidi nang pabasu lei, pupusu lei. Ai leirisidi imaga sanaraga loiredana. Macha adubu themduna changminaragle. Thabaton magi awaba adu kokpa loiba khamba naide. Haujikso macha adubu phattaba laina onbani haiduna kanna pauthokpiri. Changkhonbi mapuga sanaduna mamagi chak ngairi. Mapuna masubu pamduna. Isudi maramokpani tumba yade ko chak charaga tumgadabani. Angang aduna itha thajadana. Pupu adubu ro khangbra. Ngarang ne aigi ngakta ne makhut achoba mana kanna milaiba. Ai wabasidi khangbra. Wadu hek tabada mapa amadi mapudu yengnai mapuna. Kanana isudabo. Khangde ai kijajani. Kayam wai khangbra. Pupu ado nupado amuk lai. Kadaida laiba. Ha aduga isuda kari hairiba. Khangde chase da hai. Mathang lakpadadi ne pupu da hayu ko pupu phuge. Thabaton machabu cheksinadi yokjaribani. Haujik haukiba wari pumba loina kauthoknarabani imung asida. Changkhonbi chak toktuna mama mapa anigi marakta ningaidana tumli. Ahing yaurakpada Changkhonbi phuk hawalai aduga. Papa, aibu kaure, ai chalage. Changkhonbi chengi tawi Thabaton ngakna. Kaidanu Changkhonbi. Macha adubu phai Changkhonbi na. Tu, ima, ada aibu kaure.
ꯑꯩ ꯆꯠꯂꯒꯦ, ꯑꯩꯕꯨ ꯈꯥꯝꯒꯅꯨ꯫ ꯑꯍꯤꯡ ꯑꯗꯨꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯐꯥꯅꯩ꯫ ꯃꯄꯨꯅ ꯏꯁꯨꯊꯣꯏ, ꯄꯨꯄꯨ ꯐꯨꯒꯦ, ꯏꯁꯨ ꯆꯠꯄ ꯌꯥꯗꯦꯀꯣ꯫ ꯆꯪꯈꯣꯟꯕꯤ ꯉꯥꯏꯍꯥꯛ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯥꯡꯂꯝꯂꯒ ꯑꯃꯨꯛ ꯏꯁꯤꯁꯤꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨꯗ ꯅꯤꯡꯊꯦꯝꯒꯤ ꯃꯄꯥꯅ ꯅꯤꯡꯊꯦꯝ, ꯅꯈꯣꯏ ꯍꯌꯦꯡꯃꯨꯛ ꯆꯠꯇꯨꯅ ꯏꯕꯣꯆꯧꯕꯒꯤ ꯃꯅꯥꯛꯇ ꯋꯥ ꯇꯥꯟꯅꯔꯨꯆꯣ꯫ ꯑꯉꯥꯡ ꯑꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏꯀꯣ꯫ ꯊꯕꯥꯇꯣꯟ ꯃꯆꯥ ꯑꯗꯨ ꯁꯤꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯊꯕꯥꯇꯣꯟ ꯃꯥꯒꯤ ꯃꯃꯤꯠꯀꯤ ꯃꯄꯤ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯀꯪꯗ꯭ꯔꯤ꯫ ꯑꯅꯤ ꯑꯗꯨ ꯉꯟꯅ ꯑꯉꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ꯫ ꯃꯥꯏꯕ ꯑꯗꯨ ꯃꯈꯣꯏꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯈꯪꯏ꯫ ꯆꯪꯈꯣꯟꯕꯤ ꯆꯍꯤ 5 ꯁꯨꯖꯤꯜꯂꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯤꯗ ꯍꯦꯛ ꯁꯤꯗ꯭ꯔꯕꯗꯤ ꯃꯥ ꯁꯤꯔꯔꯣꯏ꯫ ꯑꯗꯨꯅ ꯐꯠꯇꯕ ꯁꯤꯈꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯥꯏꯕꯗ ꯑꯉꯥꯡ ꯑꯗꯨꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯥꯏꯕ ꯃꯥꯁꯨ ꯃꯊꯥ ꯌꯥꯝ ꯁꯥꯔꯝꯃꯤ꯫ ꯃꯥꯅ ꯋꯥꯁꯛꯇꯨꯅꯁꯨ ꯍꯥꯏꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥ ꯎꯄꯥꯏ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯤꯍꯨꯟ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯇꯞꯅ ꯅꯤꯡꯊꯦꯝ, ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏꯅ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯊꯕꯥꯇꯣꯟ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯑꯐꯕ ꯑꯣꯏꯗ꯭ꯔꯦ ꯈꯪꯂꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯕꯥꯇꯣꯟ ꯀꯞꯇꯨꯅ ꯏꯄꯣ, ꯎꯄꯥꯏ ꯑꯃꯇꯗꯤ ꯇꯧꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯃꯨꯛꯇꯪꯗꯤ ꯀꯟꯕꯤꯌꯨ, ꯃꯥꯒ ꯀꯥꯏꯅꯍꯟꯕꯤꯒꯅꯨ꯫ ꯏꯄꯨꯅ ꯇꯧ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯇꯧꯖꯒꯦ꯫ ꯏꯁ, ꯂꯨꯒꯗꯧꯔꯤꯗ, ꯀꯔꯤ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ? ꯃꯥꯏꯕ ꯑꯗꯨ ꯃꯥꯗꯤ ꯆꯍꯤꯁꯨ ꯌꯥꯝꯁꯤꯜꯂꯛꯂꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏꯒ ꯃꯥꯒ ꯑꯣꯟꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯊꯕꯥꯇꯣꯟꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯥ ꯌꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯇꯞꯅ ꯅꯈꯣꯏꯒꯤ ꯁꯤꯈꯤꯕ ꯅꯆꯥ ꯑꯗꯨ ꯀꯌꯥꯅꯣ? ꯅꯤꯡꯊꯦꯝꯅ ꯅꯤꯡꯁꯤꯡꯗꯨꯅ 9ꯅꯤ ꯏꯄꯨ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯍꯟꯗꯛꯀꯤ ꯂꯥꯛꯂꯤꯕ 9ꯅꯤ ꯄꯥꯟꯕ ꯑꯗꯨꯗ ꯁꯇ꯭ꯔ 9 ꯀꯥꯕ 2 ꯈꯨꯜꯒꯤ ꯂꯥꯏꯗ ꯀꯠꯇꯨꯅ ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯅꯤꯖꯔꯨꯔꯣ꯫ ꯃꯥꯏꯕ ꯑꯗꯨꯅ ꯇꯧꯒꯗꯕ ꯋꯥ ꯑꯗꯨꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯊꯕꯥꯇꯣꯟ ꯃꯆꯥ ꯑꯗꯨꯕꯨ ꯀꯟꯅꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯥꯏꯕ ꯑꯗꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯊꯋꯥꯏꯒ ꯆꯪꯈꯣꯟꯕꯤꯒꯤ ꯊꯋꯥꯏꯒ ꯑꯣꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯧꯈꯤꯔꯝꯗꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒ ꯃꯥꯒꯤ ꯊꯋꯥꯏꯒ ꯑꯣꯟꯅꯈꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯆꯪꯈꯣꯟꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯗꯨꯅ ꯃꯥꯒꯤ ꯑꯊꯤꯕ ꯃꯤꯡꯆꯠ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤꯔꯝꯃꯤ꯫